Hey everyone, welcome back. ꯑꯩꯅ ꯉꯁꯤ ꯃꯌꯥꯝꯒꯤꯗꯃꯛꯇ ꯄꯨꯖꯔꯛꯏ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯔꯣꯃꯥꯟꯁ ꯑꯃꯗꯤ ꯐꯦꯟꯇꯦꯁꯤꯗ ꯕꯦꯁ ꯁ꯭ꯇꯣꯔ ꯁꯦꯝꯕ ꯀꯣꯔꯤꯌꯟ ꯃꯨꯚꯤ ꯑꯦꯛꯁꯄ꯭ꯂꯦꯅꯦꯁꯟ. ꯁꯤꯒꯤ ꯃꯤꯡꯅ The Dude in Me. IMDb ꯔꯦꯇꯤꯡꯗꯁꯨ 6.9 ꯐꯪꯉꯤ, which is pretty awesome. ꯀꯔꯤꯒꯨꯝꯕ ꯑꯩꯅ ꯋꯥꯔꯤ ꯁꯤꯜꯂꯤ ꯃꯇꯝꯗ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯌꯥꯎꯔꯁꯨ ꯃꯌꯥꯝꯅ ꯉꯥꯛꯄꯤꯌꯨ. ꯁꯣ ꯐꯔꯦ ꯃꯝ, ꯑꯗꯨꯗꯤ ꯋꯥꯔꯤꯁꯤ ꯍꯧꯔꯁꯤ. ꯐꯤल्म ꯑꯁꯤꯒꯤ ꯍꯧꯔꯛꯄꯗ ꯑꯩꯈꯣꯏꯅ ꯖꯪ ꯀꯧꯕ ꯒꯦꯡꯁꯇꯔ ꯅꯨꯄꯥ ꯑꯃꯕꯨ ꯎꯏ. ꯁꯤꯗ ꯑꯩꯈꯣꯏꯅ ꯋꯥ ꯑꯃꯁꯨ ꯈꯪꯉꯤ, ꯍꯥꯏꯗꯤ ꯖꯪ ꯃꯥꯒꯤ ꯅꯨꯄꯤꯒꯁꯨ ꯀꯥ ꯍꯦꯟꯅ ꯅꯨꯡꯁꯤꯅꯔꯝꯗꯦ ꯍꯥꯏꯕꯁꯦ. ꯍꯧꯖꯤꯛ ꯖꯪꯒꯤ ꯃꯔꯝꯗ ꯈꯔ ꯍꯥꯏꯔꯕꯗ ꯃꯥꯒꯤ ꯐꯥꯗꯔ ꯏꯂꯣ ꯍꯥꯏꯗꯤ ꯃꯀꯨꯕꯣꯛꯀꯤ ꯀꯝꯄꯅꯤꯗꯨꯗ ꯑꯆꯧꯕ ꯍꯦꯗ ꯑꯃ ꯑꯣꯏꯅ ꯊꯕꯛ ꯇꯧꯔꯝꯃꯤ. ꯑꯗꯨꯕꯨ ꯅꯣꯡꯃꯗꯤ ꯃꯥꯅ ꯑꯣꯐꯤꯁꯇ ꯂꯩꯔꯤꯉꯩꯗꯨꯗ ꯏꯝꯄ꯭ꯂꯣꯌꯤ ꯑꯃ ꯂꯥꯛꯑꯒ ꯃꯉꯣꯟꯗ ꯍꯥꯏꯔꯝꯃꯤ, ꯁꯔ, ꯑꯩꯈꯣꯏꯅ ꯑꯌꯥꯝꯕ ꯀꯥꯔꯄꯦꯟꯇꯔꯒꯤ ꯁ꯭ꯇꯣꯔꯁꯤꯡꯗꯣ ꯂꯣꯏꯅ ꯊꯤꯡꯖꯍꯟꯈ꯭ꯔꯦ, ꯑꯗꯨꯕꯨ ꯁ꯭ꯇꯣꯔ ꯑꯃꯗꯤ ꯑꯩꯈꯣꯏꯅ ꯍꯥꯏꯕ ꯃꯇꯝꯗ ꯌꯥꯔꯛꯇ꯭ꯔꯦ ꯁꯔ. ꯍꯧꯖꯤꯛ ꯖꯪꯅ ꯃꯥꯒꯤ ꯔꯥꯏꯠ ꯍꯦꯟ ꯑꯣꯏꯔꯤꯕ ꯕꯦꯡꯕꯨ ꯀꯧꯏ, ꯑꯗꯨꯒ ꯁꯤꯒꯤ ꯊꯕꯛꯁꯦ ꯃꯉꯣꯟꯗ ꯁꯤꯟꯅꯈꯤ. ꯍꯧꯖꯤꯛ ꯕꯦꯡ ꯍꯣꯏꯁꯨ ꯁ꯭ꯇꯣꯔ ꯃꯐꯝꯗꯨꯗ ꯃꯣꯏꯒꯤ ꯒꯦꯡꯒ ꯄꯨꯂꯞ ꯂꯥꯛꯏ, ꯑꯗꯨꯒ ꯁ꯭ꯇꯣꯔꯗꯨꯒꯤ ꯃꯄꯨ ꯑꯣꯏꯔꯤꯕ ꯀꯤꯝ ꯃꯥꯕꯨ ꯐꯥꯔꯒ ꯕꯦꯡ ꯍꯣꯏꯅ ꯙꯝꯀꯥ ꯇꯧꯗꯨꯅ ꯍꯥꯏ, ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯁꯤꯒꯤ ꯁ꯭ꯇꯣꯔꯁꯤꯕꯨ ꯑꯩꯈꯣꯏꯗ ꯌꯣꯟꯊꯣꯛꯇ꯭ꯔꯒꯗꯤ ꯅꯪꯒꯤ ꯅꯈꯨꯠꯁꯦ ꯀꯛꯊꯠꯀꯅꯤ. ꯁꯤꯗ ꯀꯤꯝꯁꯨ ꯑꯇꯩ ꯎꯄꯥꯏ ꯑꯝꯇ ꯂꯩꯇꯗꯅ ꯃꯣꯏꯅ ꯍꯥꯏꯕꯗꯨ ꯌꯥꯈꯤ. ꯅꯦꯛꯁ ꯗꯦꯗ ꯖꯪ ꯃꯣꯏꯒꯤ ꯑꯅꯧꯕ ꯁꯥꯒꯠꯄ ꯕꯤꯜꯗꯤꯡ ꯑꯗꯨꯕꯨ ꯌꯦꯡꯉꯝꯃꯤ. ꯁꯤꯒꯤ ꯃꯇꯨꯡꯗ ꯃꯥ ꯂꯟꯆ ꯇꯧꯕꯒꯤ ꯃꯐꯝꯗꯨꯒ ꯅꯛꯅꯔꯤꯕ ꯔꯦꯁꯇꯨꯔꯦꯟꯠ ꯑꯃꯗ ꯂꯥꯛꯏ. ꯃꯐꯝꯗꯨꯗ ꯍꯥꯏꯁ꯭ꯀꯨꯜꯒꯤ ꯑꯉꯥꯡ ꯑꯃꯁꯨ ꯂꯩꯔꯝꯃꯤ. ꯃꯥꯒꯤ ꯃꯤꯡꯅ ꯗꯣꯡ ꯀꯧꯏ. ꯃꯥꯁꯨ ꯃꯐꯝꯗꯨꯗ ꯅꯨꯗꯜ ꯄ꯭ꯂꯦꯠ 2-3 ꯑꯣꯔꯗꯔ ꯇꯧꯔꯒ ꯕ꯭ꯔꯦꯛꯐꯥꯁꯠ ꯇꯧꯖꯔꯝꯃꯤ. ꯑꯗꯨꯕꯨ ꯗꯣꯡꯅ ꯄꯩꯁꯥꯗꯣ ꯍꯦꯛ ꯄꯤꯒꯦ ꯇꯧꯕꯗꯨꯗ ꯃꯥꯒꯤ ꯄꯔꯁꯇꯨ ꯌꯨꯝꯗ ꯀꯥꯎꯊꯣꯛꯑꯝꯃꯤ. ꯁꯤꯗ ꯗꯣꯡꯅ ꯔꯦꯁꯇꯨꯔꯦꯟꯠꯇꯨꯒꯤ ꯑꯣꯅꯔꯗꯨꯗ ꯍꯥꯏ, ꯑꯟꯇꯤ, ꯉꯁꯤꯗꯤ ꯑꯩ ꯄꯩꯁꯥ ꯌꯥꯎꯔꯛꯇ꯭ꯔꯦ. ꯁꯤꯗ ꯑꯟꯇꯤꯗꯨꯅ ꯍꯥꯏ, ꯍꯣꯏ ꯌꯥꯔꯦ. ꯍꯧꯖꯤꯛ ꯔꯦꯁꯇꯨꯔꯦꯟꯠꯇꯨꯒꯤ ꯑꯣꯅꯔꯗꯨꯅ ꯖꯪꯕꯨ ꯎꯔꯒ ꯍꯥꯏ, ꯅꯪꯗꯤ ꯄꯩꯁꯥ ꯄꯥꯏꯕ ꯃꯤ ꯃꯥꯜꯂꯤꯅꯦ, ꯑꯗꯨꯅ ꯄ꯭ꯂꯤꯖ ꯅꯪꯅ ꯍꯧꯖꯤꯛꯀꯤ ꯑꯉꯥꯡꯗꯨꯒꯤ ꯄꯩꯁꯥꯗꯨꯕꯨꯁꯨ ꯍꯥꯞꯄꯤꯔꯝꯃꯣ. ꯑꯗꯨꯕꯨ ꯅꯪ ꯀꯩꯁꯨꯝ ꯈꯜꯂꯨꯅꯨ, ꯅꯪꯅ ꯁꯤ ꯄꯩꯁꯥꯁꯦ ꯍꯥꯞꯄꯤꯔꯝꯕꯒꯤꯗꯃꯛꯇ ꯑꯩꯅ ꯅꯪꯒꯤꯗꯃꯛꯇ ꯑꯆꯧꯕ ꯒꯤꯐꯠ ꯑꯃ ꯄꯤꯒꯅꯤ. ꯑꯃꯔꯣꯝꯗ ꯑꯩꯈꯣꯏꯅ ꯗꯣꯡꯕꯨ ꯎꯏ. ꯕꯤꯜꯗꯤꯡꯒꯤ ꯇꯣꯞ ꯐ꯭ꯂꯣꯔꯗꯨꯗ ꯀꯥꯈꯠꯂꯒ ꯃꯥꯒꯤ ꯈꯣꯡꯎꯞ ꯃꯊꯛꯇ ꯄꯜꯂ ꯂꯩꯕꯗꯣ ꯂꯧꯊꯅꯕꯒꯤ ꯇꯧꯔꯝꯃꯤ. ꯃꯥꯅ ꯍꯦꯛ ꯂꯥꯝꯕ ꯐꯪꯉꯦ ꯍꯥꯏꯔꯒ ꯃꯥ ꯁꯣꯏꯈꯤꯗꯅ ꯕꯤꯜꯗꯤꯡ ꯃꯊꯛꯇꯨꯗꯩ ꯇꯥꯔꯛꯈꯤ. ꯃꯥꯅ ꯇꯥꯔꯛꯏꯕ ꯁꯥꯏꯠꯇꯨꯁꯨ ꯖꯪꯅ ꯂꯦꯞꯄꯤꯕ ꯃꯐꯝꯗꯨ ꯑꯣꯏꯔꯝꯃꯤ. ꯍꯧꯖꯤꯛ ꯗꯣꯡꯁꯨ ꯗꯥꯏꯔꯦꯛ ꯖꯪꯒꯤ ꯃꯊꯛꯇꯨꯗ ꯇꯥꯁꯟꯈꯤ. ꯖꯪꯅ ꯍꯦꯛ ꯃꯤꯀꯞ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯃꯥ ꯍꯣꯁꯄꯤꯇꯥꯜꯗ ꯂꯩꯔꯝꯃꯤ. ꯃꯇꯝꯗꯨꯗ ꯅꯔꯁ ꯑꯃ ꯂꯥꯛꯑꯒ ꯃꯉꯣꯟꯗ ꯍꯪꯉꯤ, ꯑꯉꯥꯡ, ꯅꯪꯕꯨ ꯀꯥ ꯍꯦꯟꯅ ꯁꯣꯛꯇꯕ ꯅꯠꯇ꯭ꯔꯣ? ꯁꯤꯗ ꯖꯪꯅ ꯍꯥꯏ, ꯀꯅꯥꯗꯅꯣ ꯅꯪꯅ ꯑꯉꯥꯡ ꯍꯥꯏꯔꯤꯗꯣ? ꯁꯤꯒꯤ ꯃꯇꯨꯡꯗ ꯖꯪ ꯔꯨꯝꯗꯨꯗ ꯀꯟꯐ꯭ꯌꯨꯁ ꯑꯣꯏꯔꯒ ꯊꯣꯛꯂꯛꯏ. ꯑꯗꯨꯕꯨ ꯃꯥꯅ ꯍꯦꯛ ꯔꯨꯝ ꯑꯃꯗ ꯃꯁꯥꯒꯤ ꯕꯣꯗꯤꯗꯣ ꯋꯥꯟꯗꯔꯗꯨꯅ ꯍꯤꯞꯄꯒ ꯂꯩꯔꯝꯕꯗꯨ ꯎꯔ ꯏꯉꯛꯉꯛꯏ. ꯃꯇꯝꯗꯨꯗ ꯑꯃ ꯀꯤꯝ ꯀꯧꯕ ꯀꯥꯔꯄꯦꯟꯇꯔ ꯑꯣꯅꯔꯗꯨ ꯂꯥꯛꯑꯒ ꯖꯪꯕꯨ ꯎꯔꯒ ꯍꯪꯉꯤ, ꯁꯅꯥꯃꯇꯣꯝ, ꯅꯪꯕꯨ ꯀꯥ ꯍꯦꯟꯅ ꯊꯤꯅ ꯁꯣꯛꯇꯕ ꯅꯠꯇ꯭ꯔꯣ? ꯁꯤꯗ ꯗꯣꯡꯅ ꯀꯟꯐ꯭ꯌꯨꯁ ꯑꯣꯏꯔꯝꯃꯤ ꯃꯉꯣꯟꯗꯒ ꯁꯨꯃꯥꯏꯅ ꯍꯥꯏꯔꯛꯄꯁꯤꯗ. ꯑꯗꯨꯕꯨ ꯃꯥꯅ ꯍꯦꯛ ꯃꯤꯡꯖꯦꯜꯗ ꯌꯦꯡꯉꯨ ꯃꯇꯝꯗ ꯃꯥ ꯗꯣꯡꯒꯤ ꯕꯣꯗꯤ ꯃꯅꯨꯡꯗ ꯂꯩꯔꯝꯃꯤ. ꯍꯧꯖꯤꯛ ꯀꯤꯝꯅ ꯃꯥꯏ ꯃꯆꯥꯅꯨꯄꯥꯁꯤꯒꯤ ꯃꯑꯣꯡ ꯃꯇꯧꯁꯦ ꯎꯔ ꯗꯣꯛꯇꯔꯗ ꯍꯪꯉꯤ. ꯁꯤꯗ ꯗꯣꯛꯇꯔꯗꯨꯅ ꯍꯥꯏꯔꯝꯃꯤ, ꯁꯨꯃꯥꯏꯅ ꯇꯧꯕ ꯀꯦꯁꯁꯦ ꯃꯔꯛ ꯃꯔꯛꯇ ꯊꯣꯛꯄꯅꯦ, ꯍꯥꯏꯗꯤ ꯃꯤꯁꯛ ꯑꯃꯅ ꯄꯨꯡ ꯈꯔꯒꯤ ꯃꯁꯥꯕꯨ ꯀꯅꯥꯅꯣ ꯍꯥꯏꯕꯁꯦ ꯀꯥꯎꯊꯣꯛꯑꯒ ꯃꯤꯁꯛ ꯑꯃꯅꯤ ꯍꯥꯏꯅ ꯍꯥꯏꯕꯁꯨ ꯌꯥꯎꯕꯅꯦ. ꯍꯧꯖꯤꯛ ꯖꯪꯅ ꯁꯤꯒꯤ ꯊꯧꯗꯣꯛꯁꯦ ꯎꯔꯒ ꯀꯩꯅꯣꯝ ꯅꯤꯡꯁꯤꯡꯉꯛꯏ, ꯍꯥꯏꯗꯤ ꯃꯥꯅ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯕꯣꯗꯤꯁꯦ ꯉꯁꯥꯏ ꯔꯦꯁꯇꯨꯔꯦꯟꯠꯗ ꯎꯅꯈꯤꯕ ꯁ꯭ꯇꯨꯗꯦꯟꯠ ꯑꯗꯨꯒꯤ ꯕꯣꯗꯤꯗꯨꯅꯦ ꯍꯥꯏꯕꯁꯦ. ꯑꯗꯨꯒ ꯔꯦꯁꯇꯨꯔꯦꯟꯠꯗꯨꯒꯤ ꯑꯣꯅꯔꯗꯨꯅꯁꯨ ꯍꯥꯏꯈꯤ ꯃꯥꯅ ꯑꯩꯉꯣꯟꯗ ꯑꯆꯧꯕ ꯒꯤꯐꯠ ꯑꯃ ꯄꯤꯒꯅꯤ ꯍꯥꯏꯅ. ꯔꯦꯁꯇꯨꯔꯦꯟꯠꯗꯨꯒꯤ ꯑꯣꯅꯔꯗꯨꯅ ꯍꯥꯏꯔꯤꯕ ꯒꯤꯐꯠꯇꯣ ꯁꯤ ꯑꯣꯏꯔꯖꯥꯠꯂꯣ? ꯍꯧꯖꯤꯛ ꯖꯪ ꯔꯦꯁꯇꯨꯔꯦꯟꯠ ꯃꯐꯝꯗꯨꯗ ꯐꯠ ꯆꯦꯜꯂꯒ ꯂꯥꯛꯏ. ꯑꯗꯨꯕꯨ ꯃꯐꯝꯗꯨꯗ ꯔꯦꯁꯇꯨꯔꯦꯟꯠꯗꯨꯗꯤ ꯂꯩꯔꯝꯗ꯭ꯔꯦ. ꯃꯐꯝꯗꯨꯗ ꯑꯇꯩ ꯃꯤ ꯑꯣꯏꯅ ꯊꯕꯛ ꯇꯧꯔꯒ ꯂꯩꯔꯝꯃꯤ. ꯁꯤ ꯎꯔꯒ ꯖꯪꯗꯤ ꯏꯉꯛ ꯉꯛꯑꯝꯃꯤ. ꯖꯪꯅ ꯅꯨꯄꯤ ꯑꯃꯗ ꯍꯪꯉꯤ ꯔꯦꯁꯇꯨꯔꯦꯟꯠꯗꯨꯒꯤ ꯃꯔꯝꯗ, ꯑꯗꯨꯕꯨ ꯃꯥꯁꯨ ꯔꯦꯁꯇꯨꯔꯦꯟꯠꯗꯨꯒꯤ ꯃꯔꯝꯗ ꯀꯩꯁꯨꯝ ꯈꯪꯗꯦꯅ ꯍꯥꯏꯔꯛꯑꯝꯃꯤ. ꯑꯃꯔꯣꯝꯗ ꯑꯩꯈꯣꯏꯅ ꯖꯪ ꯍꯣꯏꯒꯤ ꯀꯝꯄꯅꯤꯒ ꯌꯦꯛꯅꯕ ꯅꯨꯄꯥ ꯑꯃꯕꯨ ꯎꯏ. ꯃꯥꯒꯤ ꯃꯤꯡꯅ ꯌꯪ ꯀꯧꯏ. ꯃꯥꯅ ꯍꯦꯛ ꯖꯪ ꯀꯣꯃꯥꯗ ꯂꯩ ꯍꯥꯏꯕꯒꯤ ꯄꯥꯎꯗꯨ ꯇꯥꯕ ꯃꯇꯝꯗ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ. ꯑꯃꯔꯣꯝꯗ ꯑꯩꯈꯣꯏꯅ ꯖꯪꯕꯨ ꯎꯏ. ꯃꯥꯁꯨ ꯃꯁꯥꯒꯤ ꯌꯨꯝꯗ ꯍꯜꯂꯛꯑꯝꯃꯤ. ꯑꯗꯨꯕꯨ ꯃꯥꯒꯤ ꯅꯨꯄꯤꯗꯨꯅꯗꯤ ꯃꯥꯕꯨ ꯎꯔꯒ ꯌꯥꯝꯅ ꯀꯤꯔꯝꯃꯤ. ꯃꯁꯛ ꯈꯪꯗꯕꯗꯨꯗ ꯁꯤꯒꯤ ꯃꯔꯝꯅ ꯄꯨꯂꯤꯁꯇ ꯀꯣꯜ ꯇꯧꯔꯒ ꯖꯪꯕꯨ ꯄꯨꯍꯟꯈꯤ. ꯁ꯭ꯇꯦꯁꯟ ꯃꯐꯝꯗꯨꯗ ꯗꯣꯡꯒꯤ ꯃꯄꯥ ꯀꯤꯝꯁꯨ ꯌꯧꯔꯛꯏ. ꯍꯧꯖꯤꯛ ꯀꯤꯝꯅ ꯍꯥꯏ, ꯁꯤ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥꯅꯦ, ꯑꯦꯛꯁꯤꯗꯦꯟꯠ ꯇꯧꯕꯁꯨ ꯀꯨꯏꯗ꯭ꯔꯤꯕꯅꯦ, ꯑꯗꯨꯒꯤ ꯃꯔꯝꯅ ꯃꯥꯒꯤ ꯃꯦꯃꯣꯔꯤ ꯈꯔ ꯂꯣꯁ ꯑꯣꯏꯔꯤꯕꯅꯦ. ꯄꯨꯂꯤꯁꯇꯨꯁꯨ ꯖꯪꯕꯨ ꯊꯥꯗꯣꯛꯄꯤꯔꯛꯏ ꯑꯟꯗꯔ 18 ꯑꯦꯖ ꯑꯣꯏꯕꯗꯨꯗ. ꯅꯦꯛꯁ ꯁꯤꯟꯗ ꯑꯩꯈꯣꯏꯅ ꯖꯪꯕꯨ ꯎꯏ. ꯃꯥ ꯍꯣꯁꯄꯤꯇꯥꯜꯗ ꯂꯥꯛꯑꯒ ꯃꯁꯥꯒꯤ ꯑꯁꯦꯡꯕ ꯕꯣꯗꯤꯗꯨꯕꯨ ꯍꯧꯗꯣꯛꯅꯕꯤ ꯇꯧꯏ. ꯑꯗꯨꯕꯨ ꯌꯥꯔꯛꯃꯟꯗꯕꯗꯨꯗ ꯃꯥ ꯑꯗꯨꯒꯤ ꯃꯊꯛꯇꯨꯗ ꯑꯣꯏꯅ ꯆꯣꯡꯖꯜꯂꯤ. ꯁꯤꯗꯒꯤ ꯃꯕꯥꯏꯅꯤ ꯍꯥꯟꯅ ꯑꯗꯨꯃꯥꯏꯅ ꯑꯃꯨꯛ ꯅꯣꯔꯃꯦꯜ ꯑꯣꯏꯔꯛꯅꯕꯒꯤ ꯃꯥꯅ ꯑꯁꯨꯛ ꯌꯥꯝ ꯍꯣꯠꯅꯖꯔꯒꯁꯨ ꯀꯩꯁꯨꯝ ꯀꯥꯟꯅꯔꯝꯗꯦ. ꯃꯇꯝꯗꯨꯗ ꯃꯥꯒꯤ ꯔꯥꯏꯠ ꯍꯦꯟ ꯑꯣꯏꯔꯤꯕ ꯕꯦꯡꯁꯨ ꯂꯥꯛꯏ. ꯑꯗꯨꯒ ꯃꯥꯕꯨ ꯈꯥꯝꯃꯒ ꯍꯪꯉꯤ, ꯅꯪꯅ ꯇꯧꯔꯤꯁꯤ ꯀꯩꯅꯣ? ꯁꯤꯗ ꯖꯪꯅ ꯃꯥꯕꯨ ꯒ꯭ꯌꯥꯟ ꯇꯥꯍꯟꯅꯕꯤ ꯇꯧꯏ, ꯍꯥꯏꯗꯤ ꯃꯥ ꯖꯪꯅꯦ, ꯑꯗꯨꯕꯨ ꯃꯥ ꯑꯉꯥꯡ ꯑꯁꯤꯒꯤ ꯕꯣꯗꯤꯁꯤꯗ ꯌꯥꯎꯔꯒ ꯂꯩꯔꯝꯃꯦ ꯍꯥꯏꯅ. ꯁꯤꯗ ꯕꯦꯡꯅꯤ ꯃꯥꯅ ꯍꯥꯏꯔꯤꯁꯤꯡꯗꯣ ꯑꯝꯇ ꯊꯥꯖꯔꯝꯗꯦ. ꯃꯥꯗꯤ ꯁꯤ ꯑꯉꯥꯡꯁꯤꯅ ꯍꯥꯏꯔꯤꯁꯤꯡꯁꯦ ꯋꯥꯊꯤ ꯉꯥꯡꯉꯤꯅꯦꯅ ꯈꯜꯂꯒ ꯃꯐꯝꯗꯨꯗꯩ ꯖꯪꯕꯨ ꯇꯥꯟꯊꯣꯔꯛꯏ. ꯍꯧꯖꯤꯛ ꯖꯪꯁꯨ ꯉꯁꯥꯏ ꯃꯤꯅꯕꯨ ꯐꯖꯅ ꯔꯦꯁꯄꯦꯛ ꯇꯧꯕꯤꯔꯛꯇꯕꯗꯨꯗ ꯃꯥꯁꯨ ꯎꯄꯥꯏ ꯂꯩꯇꯗꯅ ꯗꯣꯡꯒꯤ ꯃꯄꯥ ꯀꯤꯝꯒ ꯌꯨꯝꯗ ꯍꯟꯃꯤꯟꯅꯔꯛꯏ. ꯃꯣꯏꯒꯤ ꯌꯨꯝꯗꯨꯁꯨ ꯖꯪꯒꯤꯗꯤ ꯌꯥꯝꯅ ꯏꯄꯤꯛ ꯄꯤꯛꯑꯝꯃꯤ. ꯍꯧꯖꯤꯛ ꯗꯣꯡꯒꯤ ꯃꯄꯥ ꯀꯤꯝꯅ ꯃꯥꯒꯤ ꯃꯆꯥꯅꯨꯄꯥ ꯗꯣꯡꯒꯤꯗꯃꯛꯇ ꯆꯥ ꯊꯛꯅꯕ ꯃꯌꯥꯝ ꯑꯃ ꯁꯦꯝꯃꯝꯃꯤ. ꯁꯤꯗ ꯗꯣꯡꯅ ꯍꯥꯏ, ꯑꯩ ꯑꯁꯨꯛ ꯌꯥꯝ ꯆꯥꯒꯟꯕ ꯃꯤ ꯅꯠꯇꯦ ꯍꯥꯏꯅ. ꯑꯗꯨꯕꯨ ꯃꯤꯀꯨꯞ ꯑꯃꯗ ꯃꯥꯒꯤ ꯃꯥꯡꯗ ꯂꯩꯔꯤꯕ ꯄ꯭ꯂꯦꯠ ꯄꯨꯝꯅꯃꯛ ꯂꯣꯏꯅ ꯏꯍꯥꯡ ꯍꯥꯡ ꯂꯩꯔꯝꯃꯤ. ꯍꯧꯖꯤꯛ ꯀꯤꯝꯅ ꯃꯉꯣꯟꯗ ꯍꯪꯉꯤ, ꯑꯩ
ꯆꯞ ꯆꯥꯕ ꯋꯥ ꯈꯪꯕ ꯄꯥꯝꯃꯤ ꯅꯪꯅ ꯀꯃꯥꯏꯅ ꯕꯤꯜꯗꯤꯡ ꯃꯊꯛꯇꯒꯤ ꯇꯥꯔꯛꯈꯤ ꯍꯥꯏꯕꯁꯦ ꯅꯦꯛꯁ ꯗꯦꯗ ꯀꯤꯝ ꯁ꯭ꯀꯨꯜꯗ ꯄ꯭ꯔꯤꯟꯁꯤꯄꯜꯒ ꯎꯅꯕ ꯂꯥꯛꯏ ꯁꯤꯗ ꯀꯤꯝꯅ ꯍꯪꯉꯤ ꯄ꯭ꯔꯤꯟꯁꯤꯄꯜꯗ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥꯁꯦ ꯉꯔꯥꯡ ꯁ꯭ꯇꯨꯗꯦꯟꯠ ꯈꯔꯅ ꯕꯨꯂꯤ ꯇꯧꯏ ꯍꯥꯏꯅ ꯄꯥꯎ ꯇꯥꯏ ꯁꯤꯗ ꯄ꯭ꯔꯤꯟꯁꯤꯄꯜꯗꯨꯅ ꯍꯥꯏ ꯑꯗꯨꯒꯨꯝꯕ ꯕꯨꯂꯤꯒꯤ ꯄꯥꯎꯗꯤ ꯑꯝꯇ ꯇꯥꯗꯦ ꯍꯥꯏꯅ ꯑꯃꯔꯣꯝꯗ ꯖꯪꯗꯤ ꯄ꯭ꯔꯤꯟꯁꯤꯄꯜꯒꯤ ꯃꯇꯧꯁꯦ ꯎꯔ ꯈꯪꯕ ꯉꯝꯃꯤ ꯍꯥꯏꯗꯤ ꯄ꯭ꯔꯤꯟꯁꯤꯄꯜꯒꯤꯁꯦ ꯍꯥꯏꯖꯅꯔꯤꯅꯦ ꯍꯥꯏꯕꯁꯦ ꯅꯦꯛꯁ ꯁꯤꯟꯗ ꯑꯩꯈꯣꯏꯅ ꯎꯏ ꯁ꯭ꯀꯨꯜꯒꯤ ꯕ꯭ꯔꯦꯛꯐꯥꯁꯠ ꯃꯇꯝꯗꯨꯗ ꯁꯨꯃꯤ ꯀꯧꯕ ꯁ꯭ꯇꯨꯗꯦꯟꯠ ꯑꯃꯕꯨ ꯂꯝꯍꯦꯟꯕ ꯅꯨꯄꯤ ꯈꯔꯅ ꯃꯥꯕꯨ ꯕꯨꯂꯤ ꯇꯧꯕꯤꯔꯝꯃꯤ ꯃꯣꯏꯅ ꯁꯨꯃꯤꯒꯤ ꯄ꯭ꯂꯦꯠꯇꯨꯗ ꯖꯨꯁꯁꯨ ꯍꯩꯖꯟꯕꯤꯔꯝꯃꯤ ꯑꯗꯨꯒ ꯁꯨꯃꯤꯕꯨ ꯑꯗꯨꯁꯤꯡꯗꯨ ꯆꯥꯎꯅ ꯍꯥꯏꯔꯝꯃꯤ ꯁꯤꯒꯤ ꯃꯇꯨꯡꯗ ꯃꯣꯏ ꯑꯗꯨ ꯄ꯭ꯂꯦꯠꯇꯨ ꯄꯥꯏꯔ ꯃꯉꯣꯟꯗ ꯍꯩꯖꯟꯕꯤꯔꯝꯃꯤ ꯁꯤ ꯎꯔꯒ ꯖꯪꯁꯨ ꯁꯥꯎꯅꯤꯡꯉꯛꯇꯅ ꯅꯨꯄꯤꯁꯤꯡꯗꯨ ꯂꯥꯎꯔ ꯈꯥꯝꯃꯤ ꯃꯇꯝꯗꯨꯗ ꯖꯨꯟ ꯀꯧꯕ ꯅꯨꯄꯥ ꯑꯃꯁꯨ ꯖꯪꯒꯤ ꯃꯇꯧꯁꯤ ꯎꯔ ꯁꯥꯎꯅꯤꯡꯉꯛꯇꯅ ꯃꯥꯕꯨ ꯐꯨꯕꯒꯤ ꯂꯥꯛꯏ ꯑꯗꯨꯕꯨ ꯃꯇꯝꯗꯨꯗ ꯇꯤꯆꯔꯁꯨ ꯃꯐꯝꯗꯨꯗ ꯂꯥꯛꯏ ꯁꯤꯗ ꯖꯨꯟꯅ ꯃꯉꯣꯟꯗ ꯍꯥꯏꯔꯝꯃꯤ ꯁ꯭ꯀꯨꯜ ꯂꯣꯏꯈꯤꯖꯅꯨ ꯅꯪ ꯈꯪꯒꯅꯤ ꯁ꯭ꯀꯨꯜ ꯍꯦꯛ ꯂꯣꯏꯕꯒꯤ ꯃꯇꯨꯡꯗ ꯖꯨꯟ ꯃꯣꯏꯁꯨ ꯂꯝꯕꯤꯗ ꯖꯪꯕꯨ ꯐꯨꯅꯕꯩ ꯉꯥꯏꯔꯝꯃꯤ ꯑꯗꯨꯕꯨ ꯖꯪꯅ ꯖꯨꯟꯕꯨ ꯌꯥꯝ ꯂꯥꯏꯅ ꯈꯨꯄꯥꯛꯅ ꯑꯅꯤꯔꯛ ꯑꯍꯨꯝꯔꯛ ꯊꯥꯕꯤꯔꯝꯃꯒ ꯃꯐꯝꯗꯨꯗꯩ ꯆꯠꯈꯤ ꯅꯦꯛꯁ ꯁꯤꯟꯗ ꯑꯩꯈꯣꯏꯅ ꯎꯏ ꯖꯨꯟ ꯑꯃꯗꯤ ꯃꯥꯒꯤ ꯃꯃꯥꯟꯅꯕ ꯈꯔ ꯄꯨꯜꯂꯒ ꯑꯁꯣꯟꯕ ꯁ꯭ꯇꯨꯗꯦꯟꯠ ꯑꯃꯕꯨ ꯑꯃꯨꯛꯀ ꯕꯨꯂꯤ ꯇꯧꯕꯤꯔꯝꯃꯤ ꯃꯇꯝꯗꯨꯗ ꯖꯪꯁꯨ ꯋꯥꯁꯔꯨꯝꯗꯨꯗꯩ ꯊꯣꯛꯂꯛꯏ ꯑꯗꯨꯒ ꯍꯧꯖꯤꯛꯀꯤ ꯑꯁꯣꯟꯕ ꯁ꯭ꯇꯨꯗꯦꯟꯠꯗꯨꯕꯨ ꯀꯟꯕꯤꯔꯝꯃꯤ ꯃꯥꯅ ꯖꯨꯟꯒꯤ ꯐꯣꯟꯗꯨꯁꯨ ꯄꯨꯔ ꯆꯠꯈꯤ ꯁꯤꯗ ꯖꯪꯅ ꯃꯉꯣꯟꯗ ꯍꯥꯏꯔꯝꯃꯤ ꯑꯩ ꯅꯪꯒꯤ ꯐꯣꯟꯁꯦ ꯍꯌꯦꯡ ꯄꯤꯔꯛꯀꯦ ꯍꯧꯖꯤꯛ ꯖꯪꯅ ꯌꯨꯝꯗ ꯍꯜꯂꯛꯑꯒ ꯐꯣꯟꯗꯨ ꯆꯦꯛ ꯇꯧꯔꯨ ꯃꯇꯝꯗ ꯚꯤꯗꯤꯑꯣ ꯑꯃ ꯊꯦꯡꯅꯩ ꯑꯗꯨꯒꯤ ꯚꯤꯗꯤꯑꯣꯗꯨꯁꯨ ꯅꯍꯥꯟꯒꯤ ꯑꯦꯛꯁꯤꯗꯦꯟꯠ ꯊꯣꯛꯈꯤꯕ ꯅꯨꯃꯤꯠꯇꯨꯒꯤ ꯑꯣꯏꯔꯝꯃꯤ ꯁꯤꯗ ꯑꯩꯈꯣꯏꯅ ꯈꯪꯉꯤ ꯖꯨꯟ ꯑꯃꯗꯤ ꯃꯣꯏꯒꯤ ꯃꯃꯥꯟꯅꯕ ꯈꯔ ꯄꯨꯜꯂꯒ ꯗꯣꯡꯒꯤ ꯈꯣꯡꯎꯞꯇꯨꯕꯨ ꯕꯤꯜꯗꯤꯡ ꯃꯊꯛꯇꯨꯗ ꯌꯥꯜꯂꯒ ꯊꯝꯕ ꯑꯣꯏꯔꯝꯃꯤ ꯑꯗꯨꯒ ꯗꯣꯡꯕꯨ ꯑꯗꯨ ꯂꯧꯊꯅꯕ ꯑꯃꯨꯛ ꯍꯥꯏꯔꯝꯃꯤ ꯑꯃꯔꯣꯝꯗ ꯗꯣꯡꯗꯤ ꯏꯄꯪ ꯄꯪꯖꯕꯗꯨꯗ ꯃꯣꯏꯅ ꯍꯥꯏꯕꯗꯨ ꯏꯜꯂꯒ ꯈꯣꯡꯎꯞꯇꯣ ꯂꯧꯊꯅꯕꯤ ꯇꯧꯔꯝꯃꯤ ꯑꯗꯨꯕꯨ ꯃꯥ ꯁꯣꯏꯈꯤꯗꯅ ꯕꯤꯜꯗꯤꯡ ꯃꯊꯛꯇꯨꯗ ꯇꯥꯔꯛꯈꯤꯕ ꯑꯣꯏꯔꯝꯃꯤ ꯁꯤꯗ ꯖꯨꯟ ꯍꯣꯏꯗꯤ ꯗꯣꯡꯒꯤꯗꯃꯛꯇ ꯀꯩꯁꯨꯝ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯔꯝꯗꯦ ꯗꯣꯡꯅ ꯃꯈꯥꯗ ꯇꯥꯔꯒ ꯁꯣꯛꯑꯦ ꯁꯣꯛꯇꯦ ꯍꯥꯏꯕꯁꯤꯒꯤ ꯅꯦꯛꯁ ꯗꯦꯗ ꯁ꯭ꯀꯨꯜ ꯍꯦꯛ ꯂꯣꯏꯕꯒꯤ ꯃꯇꯨꯡꯗ ꯖꯨꯟ ꯍꯣꯏꯕꯨ ꯃꯣꯏꯒꯤ ꯂꯤꯗꯔꯅ ꯐꯨꯔꯝꯃꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯤ ꯖꯨꯟꯅ ꯃꯥꯒꯤ ꯏꯝꯄꯣꯔꯇꯦꯟꯠ ꯑꯣꯏꯅ ꯊꯝꯕ ꯐꯣꯟ ꯑꯗꯣ ꯖꯪꯅ ꯃꯨꯜꯂꯒ ꯄꯨꯍꯟꯈꯤꯕꯗꯨꯗ ꯃꯇꯝꯗꯨꯗ ꯖꯪꯁꯨ ꯃꯐꯝꯗꯨꯗ ꯂꯥꯛꯏ ꯑꯗꯨꯒ ꯃꯥꯅ ꯖꯨꯟ ꯍꯣꯏꯒꯤ ꯂꯤꯗꯔꯗꯨꯗ ꯙꯝꯀꯥ ꯇꯧꯔꯒ ꯍꯥꯏ ꯅꯣꯏ ꯃꯊꯪ ꯃꯅꯥꯎ ꯑꯇꯩ ꯁ꯭ꯇꯨꯗꯦꯟꯠꯁꯤꯡꯗ ꯕꯨꯂꯤ ꯇꯧꯔꯣꯏꯗꯕꯅꯤ ꯁꯤꯗ ꯕꯨꯂꯤꯁꯤꯡꯗꯨꯁꯨ ꯑꯇꯩ ꯎꯄꯥꯏ ꯂꯩꯇꯗꯅ ꯃꯣꯏꯁꯨ ꯌꯥꯈꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯤ ꯖꯪꯒꯤ ꯃꯅꯥꯛꯇ ꯑꯃ ꯚꯤꯗꯤꯑꯣ ꯔꯦꯀꯣꯔꯗꯔ ꯂꯩꯕꯅꯤꯅ ꯑꯃꯔꯣꯝꯗ ꯖꯪꯒꯤ ꯅꯨꯄꯤꯗꯨꯁꯨ ꯑꯇꯣꯞꯄ ꯅꯨꯄꯥ ꯑꯃꯒ ꯗꯦꯠꯇ ꯆꯠꯂꯝꯃꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯤ ꯃꯥꯒꯤ ꯅꯨꯄꯥ ꯀꯣꯃꯥꯗ ꯂꯩꯈ꯭ꯔꯕꯅꯤꯅ ꯃꯥꯁꯨ ꯁꯣꯝꯗ ꯍꯔꯥꯎ ꯊꯣꯛꯑꯝꯃꯤ ꯃꯇꯝꯗꯨꯗ ꯖꯪ ꯍꯣꯏꯒ ꯌꯦꯡꯅꯕ ꯌꯪꯗꯨꯁꯨ ꯁꯤꯒꯤ ꯄꯥꯎꯁꯦ ꯍꯦꯛ ꯐꯪꯕꯒ ꯃꯐꯝꯁꯤꯗ ꯂꯥꯛꯏ ꯑꯗꯨꯒ ꯃꯥꯅ ꯖꯪꯒꯤ ꯅꯨꯄꯤꯗꯨꯗ ꯕ꯭ꯂꯦꯛꯃꯦꯜ ꯇꯧꯔꯒ ꯍꯥꯏ ꯅꯪꯒꯤ ꯑꯂꯣꯟꯕꯁꯤꯡꯗꯣ ꯑꯝꯇ ꯍꯥꯏꯗꯣꯛꯀꯅꯨ ꯍꯥꯏꯔꯒꯗꯤ ꯅꯪ ꯑꯩꯈꯣꯏꯒꯤ ꯒꯦꯡꯗ ꯌꯥꯎꯕ ꯇꯥꯏ ꯍꯧꯖꯤꯛ ꯃꯕꯥꯏꯅꯤꯁꯨ ꯄ꯭ꯂꯥꯟ ꯇꯧꯏ ꯖꯪꯕꯨ ꯀꯔꯝꯅ ꯍꯥꯠꯁꯤꯒꯦ ꯀꯣꯃꯥꯗ ꯂꯩꯔꯤꯉꯩꯗꯨꯗ ꯅꯨꯡꯗꯥꯡ ꯃꯇꯝꯗ ꯖꯪ ꯍꯣꯁꯄꯤꯇꯥꯜ ꯃꯐꯝꯗꯨꯗ ꯂꯥꯛꯏ ꯑꯗꯨꯒ ꯃꯥ ꯕꯦꯡꯒꯁꯨ ꯎꯅꯩ ꯁꯤꯗ ꯃꯥꯅ ꯕꯦꯡꯗ ꯗꯥꯏꯔꯦꯛ ꯋꯥꯁꯤꯡꯗꯣ ꯂꯣꯏꯅ ꯍꯥꯏꯔꯝꯃꯤ ꯑꯗꯨꯒꯤ ꯋꯥꯁꯤꯡꯗꯨꯁꯨ ꯖꯪꯅꯇꯪ ꯈꯪꯕ ꯑꯣꯏꯔꯝꯃꯤ ꯃꯥꯒꯤ ꯃꯔꯝꯗ ꯁꯤ ꯎꯔꯒ ꯕꯦꯡꯗꯤ ꯏꯉꯛꯉꯩ ꯑꯗꯨꯕꯨ ꯃꯥ ꯀꯟꯐꯥꯔꯝꯗꯤ ꯑꯣꯏꯔꯝꯃꯤ ꯍꯥꯏꯗꯤ ꯁꯤ ꯑꯉꯥꯡꯁꯦ ꯃꯥꯒꯤ ꯕꯣꯁꯇꯨꯅꯤ ꯍꯥꯏꯕꯁꯦ ꯅꯦꯛꯁ ꯗꯦꯗ ꯁꯨꯃꯤ ꯁ꯭ꯀꯨꯜ ꯂꯣꯏꯔ ꯆꯦꯟꯊꯣꯔꯛꯄ ꯃꯇꯝꯗ ꯃꯥ ꯖꯪꯗ ꯊꯦꯡꯒꯥꯏꯔꯝꯃ ꯆꯠꯈꯤ ꯁꯤꯗ ꯃꯥꯒꯤ ꯕꯦꯛꯇ ꯌꯥꯜꯂꯤꯕ ꯁꯣꯞꯇꯣꯏꯗꯨꯁꯨ ꯃꯐꯝꯗꯨꯗ ꯇꯥꯍꯧꯏ ꯍꯧꯖꯤꯛ ꯖꯪꯁꯨ ꯁꯨꯃꯤꯒꯤ ꯃꯇꯨꯡꯗ ꯏꯟꯅꯔꯛꯑꯝꯃꯤ ꯃꯥꯒꯤ ꯁꯣꯞꯇꯣꯏ ꯇꯥꯍꯧꯕꯗꯣ ꯑꯗꯨ ꯄꯤꯔꯝꯅꯕꯒꯤ ꯑꯗꯨꯕꯨ ꯃꯐꯝꯗꯨꯗ ꯃꯥꯅ ꯁꯨꯃꯤꯒꯤ ꯃꯃꯥ ꯃꯦꯁꯣꯕꯨ ꯎꯏ ꯁꯤꯗ ꯖꯪꯗꯤ ꯏꯉꯛꯉꯛꯑꯝꯃꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯤ ꯃꯦꯁꯣꯁꯨ ꯃꯥꯒꯤꯗꯤ ꯐꯥꯔꯁ ꯂꯞ ꯑꯣꯏꯔꯝꯃꯤ ꯑꯗꯨꯕꯨ ꯃꯥꯅ ꯃꯦꯁꯣꯕꯨ ꯊꯥꯗꯣꯛꯄꯤꯔꯝꯃꯒ ꯅꯨꯄꯤ ꯑꯃꯗ ꯑꯣꯏꯅ ꯂꯨꯍꯣꯡꯈꯤꯕ ꯑꯣꯏꯔꯝꯃꯤ ꯖꯪꯅ ꯍꯦꯛ ꯃꯥꯒꯤ ꯃꯤꯡ ꯄꯜꯂꯒ ꯀꯧꯔꯛꯄꯗꯨꯗ ꯁꯤꯗ ꯃꯦꯁꯣꯅ ꯁꯥꯎꯅꯤꯡꯉꯛꯇꯅ ꯖꯪꯕꯨ ꯐꯨꯔꯝꯃꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯤ ꯑꯍꯟꯗ ꯊꯛꯁꯤ ꯈꯥꯁꯤ ꯅꯥꯏꯗꯅ ꯃꯤꯡꯒ ꯄꯜꯂꯒ ꯀꯧꯔꯛꯄꯁꯤꯗ ꯍꯧꯖꯤꯛ ꯖꯪꯅ ꯅꯤꯡꯁꯤꯡꯉꯝꯃꯤ ꯃꯥꯅ ꯄꯥꯈꯪ ꯑꯣꯏꯔꯤꯉꯩ ꯃꯇꯝꯗ ꯃꯥꯒ ꯃꯦꯁꯣꯒ ꯃꯇꯝ ꯀꯔꯝꯅ ꯂꯦꯟꯃꯤꯟꯅꯈꯤꯒꯦ ꯍꯥꯏꯕꯁꯦ ꯅꯦꯛꯁ ꯗꯦꯗ ꯖꯪ ꯁꯨꯃꯤꯒ ꯎꯅꯕ ꯃꯇꯝꯗ ꯃꯥꯒꯤ ꯁꯝꯗꯨ ꯈꯔ ꯐꯣꯏꯔꯒ ꯂꯩꯍꯧꯏ DNA ꯇꯦꯁ ꯇꯧꯕꯒꯤ ꯍꯥꯏꯗꯤ ꯁꯨꯃꯤꯁꯦ ꯀꯅꯥꯏ ꯃꯆꯥꯅꯣ ꯍꯥꯏꯕꯁꯦ ꯆꯞ ꯆꯥꯕ ꯈꯪꯅꯕꯤ DNAꯒꯤ ꯔꯤꯖꯜ ꯍꯦꯛ ꯊꯣꯔꯛꯄ ꯃꯇꯝꯗ ꯖꯪꯅ ꯈꯪꯉꯤ ꯍꯥꯏꯗꯤ ꯁꯨꯃꯤꯁꯦ ꯃꯥꯒꯤ ꯍꯦꯛ ꯃꯆꯥꯅꯨꯄꯤꯅꯤ ꯍꯥꯏꯕꯁꯦ ꯅꯦꯛꯁ ꯗꯦꯗ ꯖꯪ ꯃꯦꯁꯣꯒ ꯎꯅꯕꯩ ꯂꯥꯛꯏ ꯑꯗꯨꯒ ꯖꯪꯅ ꯁ꯭ꯀꯨꯜꯗ ꯂꯩꯔꯤꯕ ꯀꯟꯗꯤꯁꯟꯁꯤꯒꯤ ꯃꯇꯥꯡꯗ ꯃꯦꯁꯣꯒ ꯗꯤꯁꯀꯁ ꯇꯧꯃꯤꯟꯅꯔꯝꯃꯤ ꯁꯤꯗ ꯃꯦꯁꯣꯅ ꯍꯥꯏꯔꯝꯃꯤ ꯖꯪ ꯍꯥꯏꯗꯤ ꯀꯣꯃꯥꯗ ꯂꯩꯔꯤꯕ ꯑꯁꯦꯡꯕ ꯖꯪꯗꯣ ꯑꯗꯨꯗ ꯍꯥꯏꯔꯝꯃꯤ ꯅꯪꯒꯨꯝꯕ ꯃꯤꯁꯦ ꯌꯥꯝꯅ ꯐꯠꯇꯦ ꯅꯪꯕꯨꯗꯤ ꯍꯧꯖꯤꯛ ꯅꯨꯡꯉꯥꯏꯅ ꯂꯩꯔꯝꯅꯤ ꯑꯗꯨꯕꯨ ꯁꯣꯝꯗꯗꯤ ꯑꯩꯈꯣꯏꯅ ꯀꯌꯥꯝ ꯋꯥꯅ ꯍꯤꯡꯉꯤ ꯍꯥꯏꯕꯁꯦ ꯅꯪꯗꯤ ꯈꯪꯉꯝꯃꯣꯏ ꯁꯤꯗ ꯃꯦꯁꯣꯅꯗꯤ ꯈꯪꯗꯦ ꯃꯥꯒ ꯍꯧꯖꯤꯛ ꯋꯥꯔꯤ ꯁꯥꯟꯅꯔꯤꯕ ꯑꯉꯥꯡꯁꯦ ꯁꯤꯒꯤ ꯃꯅꯨꯡꯗ ꯖꯪꯒꯤ ꯊꯋꯥꯏ ꯌꯥꯎꯋꯦ ꯍꯥꯏꯕꯁꯦ ꯍꯧꯖꯤꯛ ꯃꯦꯁꯣꯅ ꯌꯥꯝ ꯄꯦꯟꯗꯕꯁꯤ ꯎꯔꯒ ꯖꯪꯁꯨ ꯅꯨꯡꯉꯥꯏꯖꯔꯝꯗꯦ ꯃꯦꯁꯣꯅ ꯍꯥꯏꯔꯝꯃꯤ ꯐꯔꯦ ꯑꯩ ꯂꯩꯔꯤꯁꯤꯗꯤ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯒꯤꯗꯤ ꯑꯩ ꯂꯣꯏ ꯇꯧꯒꯅꯤ ꯃꯥꯒꯤꯗꯃꯛꯇ ꯍꯧꯖꯤꯛ ꯃꯦꯁꯣꯅ ꯖꯪꯁꯦ ꯗꯣꯡꯅꯦ ꯈꯜꯂꯀꯥꯟꯗ ꯍꯣꯏ ꯍꯥꯏꯈꯤ ꯃꯥꯒ ꯄꯨꯂꯞ ꯀꯣꯆꯤꯡ ꯀꯩꯀꯥ ꯌꯥꯎꯕꯒꯤ ꯅꯦꯛꯁ ꯗꯦꯗ ꯃꯦꯁꯣꯅ ꯃꯥꯒꯤ ꯃꯆꯥꯅꯨꯄꯤ ꯁꯨꯃꯤꯕꯨ ꯗꯣꯡꯅ ꯍꯥꯏꯔꯝꯕ ꯃꯐꯝꯗꯨꯗ ꯊꯥꯔꯛꯏ ꯃꯐꯝꯗꯨꯗ ꯗꯣꯡ ꯍꯥꯏꯗꯤ ꯖꯪ ꯁ꯭ꯀꯤꯞꯄꯤꯡ ꯇꯧꯔ ꯂꯩꯔꯝꯃꯤ ꯁꯤꯗ ꯃꯥꯒꯤ ꯃꯆꯥꯅꯨꯄꯤ ꯁꯨꯃꯤꯗꯤ ꯃꯐꯝꯁꯤꯗ ꯂꯩꯕꯁꯦ ꯇꯜꯂꯛꯇꯅ ꯌꯨꯝꯗ ꯑꯃꯨꯛ ꯍꯟꯈꯤꯒꯦ ꯇꯧꯏ ꯃꯇꯝꯗꯨꯗ ꯕꯦꯡ ꯂꯥꯛꯑꯒ ꯃꯥꯕꯨ ꯈꯥꯝꯃꯤ ꯑꯗꯨꯒ ꯃꯥꯅ ꯍꯥꯏ ꯅꯪ ꯉꯁꯤꯗꯒꯤ ꯃꯐꯝꯁꯤꯗ ꯑꯗꯨꯝ ꯇ꯭ꯔꯦꯅꯤꯡ ꯇꯧꯕꯩ ꯂꯥꯛꯀꯗꯕꯅꯤ ꯍꯥꯏꯅ ꯃꯄꯥ ꯃꯆꯥꯁꯨ ꯉꯁꯤꯗꯒꯤ ꯍꯧꯅ ट्रेनिंग फजन तौब हौरई मबाइनीना ट्रेनिंग तौबदुसु हप्ता क्या मतम हौखि
ꯍꯧꯖꯤꯛꯇꯤ ꯖꯪꯁꯨ ꯋꯦꯠ ꯍꯟꯊꯔꯛꯇꯨꯅ ꯐꯤꯠ ꯑꯣꯏꯔꯝꯃꯤ ꯃꯥꯅ ꯍꯦꯛ ꯁ꯭ꯀꯨꯜ ꯀꯥꯔꯛꯄ ꯃꯇꯝꯗ ꯅꯨꯄꯤꯁꯤꯡꯗꯨꯗꯤ ꯃꯥꯕꯨ ꯎꯔ ꯉꯥꯎꯅꯔꯝꯃꯤ ꯃꯥꯒꯤ ꯑꯅꯧꯕ ꯍꯦꯟꯁꯝ ꯂꯨꯛꯁꯦ ꯎꯔꯒ ꯏꯚꯦꯟ ꯕꯨꯂꯤꯁꯤꯡꯗꯨꯁꯨ ꯃꯥꯕꯨ ꯎꯔ ꯏꯪꯉꯪꯉꯩ ꯅꯣꯡꯃꯗꯤ ꯖꯪ ꯁ꯭ꯀꯨꯜ ꯂꯣꯏꯕꯩ ꯃꯇꯨꯡꯗ ꯁꯨꯃꯤꯒ ꯃꯣꯏꯒꯤ ꯌꯨꯝꯗ ꯍꯟꯃꯤꯟꯅꯔꯛꯏ ꯃꯇꯝꯗꯨꯗ ꯖꯪꯅ ꯃꯥꯏ ꯃꯆꯥꯅꯨꯄꯤꯒꯤ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯒꯤ ꯐꯣꯇꯣꯗꯨ ꯎꯔꯒ ꯏꯃꯣꯁꯅꯦꯜ ꯑꯣꯏꯔꯛꯏ ꯀꯔꯤꯒꯤꯅꯣꯗꯤ ꯃꯥꯅ ꯃꯥꯏ ꯃꯆꯥꯅꯨꯄꯤꯕꯨ ꯁꯦꯝꯕꯤꯔꯛꯄ ꯉꯝꯈꯤꯗꯕꯩ ꯖꯪꯅ ꯂꯣꯟꯅ ꯃꯥꯏ ꯃꯆꯥꯅꯨꯄꯤꯒꯤ ꯐꯣꯇꯣꯗꯨꯕꯨ ꯅꯝꯃꯝꯃꯤ ꯅꯦꯛꯁ ꯁꯤꯟꯗ ꯑꯩꯈꯣꯏꯅ ꯎꯏ ꯅꯨꯡꯗꯥꯡ ꯃꯇꯝꯗ ꯗꯣꯡꯒꯤ ꯃꯄꯥ ꯀꯤꯝ ꯊꯕꯛ ꯋꯥꯅ ꯁꯨꯔꯨꯔꯒ ꯌꯨꯝꯗ ꯍꯜꯂꯛꯑꯝꯃꯤ ꯑꯗꯨꯕꯨ ꯂꯝꯕꯤꯗ ꯒꯨꯟꯗꯥ ꯈꯔꯅ ꯃꯥꯕꯨ ꯈꯥꯝꯃꯒ ꯃꯉꯣꯟꯗ ꯌꯥꯎꯔꯤꯕ ꯄꯩꯁꯥꯁꯤꯡꯗꯣ ꯄꯤꯔꯝꯅꯕꯒꯤ ꯍꯥꯏꯔꯝꯃꯤ ꯃꯇꯝꯗꯨꯗ ꯖꯪ ꯂꯥꯛꯑꯒ ꯗꯣꯡꯒꯤ ꯃꯄꯥ ꯀꯤꯝꯕꯨ ꯀꯟꯕꯤꯅꯕꯩ ꯇꯧꯏ ꯒꯨꯟꯗꯥꯁꯤꯡꯗꯨꯗꯒꯤ ꯑꯗꯨꯕꯨ ꯀꯤꯝꯅ ꯃꯥꯒꯤ ꯃꯆꯥꯅꯨꯄꯥꯕꯨ ꯐꯥꯖꯤꯜꯂꯒ ꯊꯝꯃꯝꯃꯤ ꯒꯨꯟꯗꯥ ꯃꯌꯥꯝꯗꯨꯒ ꯈꯟꯅꯗꯅꯕꯩ ꯅꯦꯛꯁ ꯗꯦꯗ ꯖꯪ ꯃꯥꯒꯤ ꯔꯥꯏꯠ ꯍꯦꯟ ꯕꯦꯡꯗ ꯑꯣꯔꯗꯔ ꯄꯤꯈꯤ ꯉꯔꯥꯡꯒꯤ ꯒꯨꯟꯗꯥꯁꯤꯡꯗꯨꯕꯨ ꯐꯨꯅꯕꯩ ꯊꯥꯈꯤ ꯕꯦꯡꯁꯨ ꯃꯐꯝꯗꯨꯗ ꯍꯦꯛ ꯌꯧꯔꯛꯄꯒ ꯒꯨꯟꯗꯥꯁꯤꯡꯗꯨꯕꯨ ꯊꯤꯅ ꯐꯨꯔꯝꯃꯤ ꯑꯗꯨꯁꯨ ꯃꯥꯒꯤ ꯃꯥꯔꯁꯦꯜ ꯑꯥꯔꯠ ꯁ꯭ꯀꯤꯜ ꯁꯤꯖꯤꯟꯅꯔꯒ ꯂꯥꯁꯇꯗꯤ ꯒꯨꯟꯗꯥꯁꯤꯡꯗꯨꯁꯨ ꯑꯃꯨꯛ ꯍꯟꯅ ꯃꯤ ꯑꯇꯩꯗ ꯀꯥꯔꯟ ꯇꯥꯔꯔꯣꯏꯅ ꯍꯥꯏꯔꯛꯏ ꯅꯦꯛꯁ ꯗꯦꯒꯤ ꯂꯟꯆ ꯕ꯭ꯔꯦꯛ ꯃꯇꯝꯗ ꯕꯨꯂꯤꯁꯤꯡꯗꯨꯅ ꯑꯃꯨꯛ ꯁꯨꯃꯤꯕꯨ ꯕꯨꯂꯤ ꯇꯧꯏ ꯑꯗꯨꯕꯨ ꯍꯟꯗꯛꯇꯤ ꯁꯨꯃꯤꯁꯨ ꯁꯦꯜꯐ ꯗꯤꯐꯦꯟꯁ ꯇꯝꯂꯛꯈ꯭ꯔꯕꯅꯤꯅ ꯃꯥꯅ ꯑꯣꯏꯅ ꯍꯪꯒꯠꯅ ꯕꯨꯂꯤꯁꯤꯡꯗꯨꯕꯨ ꯃꯌꯥꯝꯒꯤ ꯃꯥꯡꯗ ꯏꯀꯥꯏꯕ ꯄꯤꯔꯝꯃꯤ ꯕꯨꯂꯤꯁꯤꯡꯗꯨꯁꯨ ꯃꯥꯒꯤ ꯑꯅꯧꯕ ꯀꯟꯐꯤꯗꯦꯟꯁ ꯎꯔ ꯏꯪꯉꯪꯉꯩ ꯏꯚꯤꯅꯤꯡ ꯃꯇꯝꯗ ꯖꯪ ꯃꯦꯁꯣꯒꯤ ꯔꯦꯁꯇꯨꯔꯦꯟꯠꯇꯨꯗ ꯂꯥꯛꯏ ꯃꯕꯥꯏꯅꯤ ꯁꯨꯝ ꯋꯥꯔꯤ ꯁꯥꯟꯅꯕꯗꯨꯗ ꯃꯦꯁꯣꯅ ꯍꯥꯏꯔꯝꯃꯤ ꯀꯔꯤꯒꯨꯝꯕ ꯑꯩꯒꯤ ꯃꯥꯡꯗ ꯑꯩꯒ ꯍꯦꯛ ꯅꯨꯡꯁꯤꯅꯔꯝꯕ ꯅꯨꯄꯥꯗꯣ ꯑꯩꯒꯤ ꯃꯥꯡꯗꯒ ꯍꯦꯛ ꯂꯩꯔꯝꯃꯒꯗꯤ ꯑꯩꯗꯤ ꯃꯥꯕु ꯈꯨꯗꯛꯇ ꯍꯥꯠꯀꯅꯤ ꯁꯤꯗ ꯖꯪꯁꯨ ꯈꯪꯉꯤ ꯃꯦꯁꯣꯅ ꯄꯜꯂꯤꯁꯦ ꯃꯥꯒꯤ ꯃꯔꯝꯗꯅꯦ ꯍꯥꯏꯕꯁꯦ ꯑꯃꯔꯣꯝꯗ ꯃꯦꯁꯣ ꯃꯥꯁꯨ ꯑꯇꯩ ꯀꯁꯇꯃꯔꯁꯤꯡꯗꯨꯕꯨ ꯃꯇꯦꯡ ꯄꯥꯡꯉꯝꯃꯤ ꯑꯗꯨꯕꯨ ꯀꯁꯇꯃꯔ ꯑꯃꯅ ꯃꯈꯨꯠ ꯃꯁꯥ ꯁꯥꯡꯗꯨꯅ ꯃꯦꯁꯣꯕꯨ ꯈꯟꯅꯍꯧꯔꯝꯃꯤ ꯁꯤꯗ ꯖꯪꯅ ꯁꯥꯎꯅꯤꯡꯉꯛꯇꯅ ꯃꯦꯁꯣꯕꯨ ꯆꯪꯉꯣꯅ ꯍꯥꯏꯈꯤ ꯑꯇꯣꯞꯄ ꯔꯨꯝ ꯑꯃꯁꯤꯗ ꯑꯗꯨꯒ ꯖꯪꯅ ꯍꯧꯖꯤꯛꯀꯤ ꯀꯁꯇꯃꯔꯁꯤꯡꯗꯨꯕꯨ ꯌꯥꯝ ꯊꯤꯅ ꯐꯨꯔꯝꯃꯤ ꯍꯧꯖꯤꯛ ꯀꯁꯇꯃꯔꯁꯤꯡꯗꯨ ꯆꯠꯈꯤꯕꯩ ꯃꯇꯨꯡꯗ ꯃꯦꯁꯣꯅ ꯃꯉꯣꯟꯗ ꯍꯪꯉꯤ ꯑꯩ ꯈꯪꯉꯤ ꯗꯣꯡ ꯅꯪ ꯌꯥꯝꯅ ꯆꯝꯕ ꯑꯉꯥꯡ ꯑꯃꯅꯤ ꯍꯥꯏꯕꯁꯦ ꯅꯪ ꯁꯨꯃꯥꯏꯅ ꯃꯤꯒ ꯈꯟꯅꯒꯟꯕ ꯅꯠꯇꯦ ꯑꯩ ꯈꯪꯉꯤ ꯅꯪ ꯗꯣꯡ ꯅꯠꯇꯦ ꯍꯥꯏꯕꯁꯦ ꯅꯪ ꯀꯅꯥꯅꯣ ꯑꯗꯨꯒ ꯅꯪꯅ ꯀꯔꯤꯒꯤꯅꯣ ꯑꯩꯒꯤ ꯃꯤꯡꯒ ꯍꯦꯛ ꯄꯜꯂꯒ ꯀꯧꯔꯤꯗꯣ ꯍꯧꯖꯤꯛ ꯖꯪꯅ ꯏꯪ ꯇꯞꯅ ꯐꯝꯃꯒ ꯃꯥꯒꯤ ꯑꯁꯦꯡꯕ ꯋꯥꯁꯤꯡꯗꯣ ꯃꯉꯣꯟꯗ ꯂꯣꯏ ꯇꯝꯃꯤ ꯍꯥꯏꯗꯤ ꯃꯥ ꯑꯦꯛꯁꯤꯗꯦꯟꯠ ꯑꯃꯗ ꯗꯣꯡꯒ ꯕꯣꯗꯤ ꯑꯣꯟꯊꯣꯛꯅꯈꯤꯕꯅꯤ ꯍꯥꯏꯕꯁꯦ ꯑꯍꯥꯟꯕꯗꯗꯤ ꯃꯦꯁꯣꯁꯨ ꯃꯥꯅ ꯍꯥꯏꯔꯤꯁꯤꯡ ꯑꯝꯇ ꯊꯥꯖꯔꯝꯗꯦ ꯑꯗꯨꯕꯨ ꯁꯤꯗ ꯖꯪꯅ ꯋꯥ ꯃꯌꯥꯝ ꯑꯃꯁꯨ ꯍꯥꯏꯔꯝꯃꯤ ꯖꯪꯅ ꯈꯛ ꯈꯪꯕꯁꯤꯡꯗꯣ ꯃꯥꯒꯤ ꯃꯔꯝꯗ ꯁꯤ ꯇꯥꯔꯒ ꯃꯦꯁꯣꯁꯨ ꯏꯪꯉꯪꯉꯛꯀꯩ ꯍꯥꯏꯔꯝꯃꯤ ꯁꯤ ꯑꯣꯏꯊꯣꯛꯄ ꯌꯥꯕ ꯅꯠꯇꯦ ꯑꯗꯨꯕꯨ ꯗꯣꯡꯒꯤ ꯃꯇꯧꯁꯦ ꯎꯔꯒ ꯊꯥꯖꯗꯕꯁꯨ ꯉꯝꯃꯝꯗꯦ ꯁꯤꯗ ꯖꯪꯅ ꯍꯥꯏ ꯅꯪꯅ ꯀꯔꯤꯒꯤꯅꯣ ꯑꯩꯉꯣꯟꯗ ꯁꯨꯃꯤꯒꯤ ꯃꯔꯝꯗ ꯑꯃꯨꯛꯐꯥꯎ ꯍꯥꯏꯔꯛꯇ꯭ꯔꯤꯗꯣ ꯑꯗꯨꯕꯨ ꯁꯤꯗ ꯃꯦꯁꯣꯅ ꯃꯉꯣꯟꯗ ꯌꯥꯔꯦꯅ ꯍꯥꯏꯔ ꯇꯥꯟꯈꯤ ꯐ꯭ꯂꯦꯁꯕꯦꯛ ꯁꯤꯟꯗ ꯑꯩꯈꯣꯏꯅ ꯃꯦꯁꯣ ꯑꯃꯗꯤ ꯖꯪꯕꯨ ꯎꯏ ꯁꯤꯗ ꯖꯪꯅ ꯀꯥ ꯍꯦꯟꯅ ꯊꯋꯥ ꯁꯥꯗꯅ ꯍꯥꯏꯔꯝꯃꯤ ꯑꯩ ꯈꯔꯅꯤ ꯂꯩꯔ ꯂꯨꯍꯣꯡꯒꯅꯤ ꯑꯩꯈꯣꯏ ꯕꯣꯁꯀꯤ ꯃꯆꯥꯅꯨꯄꯤꯒ ꯑꯗꯨꯅ ꯅꯪ ꯑꯩꯕꯨ ꯀꯥꯎꯊꯣꯛꯑꯣ ꯅꯦꯛꯁ ꯗꯦ ꯁ꯭ꯀꯨꯜꯒꯤ ꯃꯇꯝꯗ ꯁꯨꯃꯤꯒꯤ ꯀ꯭ꯔꯁ ꯑꯣꯏꯕ ꯅꯨꯄꯥꯗꯣ ꯃꯥꯏ ꯃꯅꯥꯛꯇ ꯂꯥꯛꯏ ꯑꯗꯨꯒ ꯃꯥꯏ ꯕꯥꯔꯗꯦꯗ ꯂꯥꯛꯅꯕ ꯏꯟꯚꯥꯏꯠ ꯇꯧꯏ ꯁꯨꯃꯤꯕꯨ ꯑꯗꯨꯕꯨ ꯁꯨꯃꯤꯅ ꯄꯥꯔꯇꯤ ꯃꯐꯝꯗꯨ ꯍꯦꯛ ꯌꯧꯔꯛꯄ ꯃꯇꯝꯗ ꯃꯥꯅ ꯎꯏ ꯗꯣꯡꯒꯤ ꯃꯃꯥꯟꯅꯕ ꯑꯃꯕꯨ ꯕꯨꯂꯤꯁꯤꯡꯗꯨꯅ ꯃꯣꯏꯒꯤ ꯊꯕꯛꯀꯤ ꯑꯣꯏꯅ ꯁꯤꯖꯤꯟꯅꯕꯤꯔꯝꯃꯤ ꯑꯃꯔꯣꯝꯗ ꯖꯪꯁꯨ ꯃꯦꯁꯣꯒ ꯔꯦꯁꯇꯨꯔꯦꯟꯠ ꯑꯃꯗ ꯎꯅꯩ ꯁꯤꯗ ꯃꯦꯁꯣꯅ ꯃꯉꯣꯟꯗ ꯍꯥꯏ ꯅꯪ ꯑꯩꯈꯣꯏꯒꯤ ꯂꯥꯏꯐꯇ ꯑꯃꯨꯛ ꯍꯟꯅ ꯂꯥꯛꯄꯩ ꯃꯊꯧ ꯇꯥꯗꯦ ꯑꯗꯨꯕꯨ ꯖꯪꯅ ꯃꯥꯕꯨ ꯌꯥꯅꯕꯩ ꯌꯥꯝꯅ ꯍꯥꯏꯖꯗꯨꯅ ꯊꯦꯝꯃꯤ ꯑꯗꯨꯒ ꯖꯪꯅ ꯃꯌꯥꯝꯒꯤ ꯃꯥꯡꯗꯨꯗ ꯃꯦꯁꯣꯕꯨ ꯗꯥꯏꯔꯦꯛ ꯀꯤꯁ ꯇꯧꯏ ꯃꯐꯝꯗꯨꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡꯗꯨꯗꯤ ꯏꯪꯉꯪꯉꯩ ꯖꯪ ꯑꯃꯗꯤ ꯃꯦꯁꯣꯒꯤ ꯆꯍꯤ ꯃꯇꯥꯁꯦ ꯎꯔꯒ ꯁꯤꯗ ꯃꯦꯁꯣꯅ ꯁꯥꯎꯅꯤꯡꯉꯛꯇꯅ ꯖꯪꯕꯨ ꯗꯥꯏꯔꯦꯛ ꯈꯨꯄꯥꯛꯅ ꯁꯦꯠ ꯂꯥꯎꯅ ꯊꯥꯏ ꯑꯗꯨꯒ ꯃꯥ ꯃꯐꯝꯗꯨꯗꯩ ꯆꯠꯈꯤ ꯁꯤꯗ ꯖꯪꯅ ꯃꯥꯕꯨ ꯈꯥꯝꯃꯒ ꯊꯦꯝꯅꯕꯤ ꯇꯧꯏ ꯑꯗꯨꯕꯨ ꯃꯇꯝꯗꯨꯗ ꯗꯣꯡꯒꯤ ꯃꯃꯥꯟꯅꯕ ꯑꯃꯅ ꯃꯉꯣꯟꯗ ꯀꯣꯜ ꯇꯧꯔꯒ ꯍꯥꯏꯔꯛꯏ ꯁꯨꯃꯤꯅ ꯆꯠꯂꯤꯕ ꯄꯥꯔꯇꯤ ꯃꯐꯝꯗꯣ ꯃꯉꯣꯟꯗ ꯈꯨꯗꯣꯡꯊꯤꯕ ꯊꯣꯛꯄ ꯌꯥꯏ ꯍꯧꯖꯤꯛ ꯖꯪꯁꯨ ꯑꯦꯅꯤ ꯍꯥꯎ ꯇꯧꯔꯒ ꯄꯥꯔꯇꯤ ꯃꯐꯝꯗꯨꯗ ꯌꯧꯔꯛꯏ ꯃꯐꯝꯗꯨꯗ ꯃꯥꯅ ꯎꯏ ꯃꯦꯁꯣꯒꯤ ꯀ꯭ꯔꯁ ꯑꯣꯏꯔꯤꯕ ꯕꯥꯔꯗꯦ ꯕꯣꯏꯗꯨꯅ ꯁꯨꯃꯤꯒꯤ ꯃꯀꯣꯛꯇꯨꯗ ꯑꯦꯜꯀꯣꯍꯣꯜ ꯍꯩꯖꯤꯟꯕꯤꯔꯒ ꯃꯥꯕꯨ ꯃꯌꯥꯝꯒꯤ ꯃꯥꯡꯗꯨꯗ ꯀꯔꯦꯝꯅꯔꯝꯃꯤ ꯁꯤꯗ ꯖꯪꯅ ꯁꯥꯎꯅꯤꯡꯉꯛꯇꯅ ꯕꯨꯂꯤꯁꯤꯡꯗꯨꯕꯨ ꯐꯨꯔ ꯊꯝꯃꯝꯃꯤ ꯑꯗꯨꯒ ꯁꯨꯃꯤꯕꯨ ꯃꯐꯝꯗꯨꯗ ꯄꯨꯔꯛꯏ ꯅꯦꯛꯁ ꯗꯦꯗ ꯕꯦꯡꯅ ꯖꯪꯅ ꯄꯥꯎ ꯇꯝꯃꯝꯃꯤ ꯍꯥꯏꯗꯤ ꯃꯥꯏ ꯅꯨꯄꯤꯗꯨꯅ ꯖꯪꯕꯨ ꯃꯣꯏ ꯀꯝꯄꯅꯤꯁꯤꯗꯒꯤ ꯇꯥꯟꯊꯣꯛꯅꯕꯤ ꯇꯧꯔꯤ ꯍꯥꯏꯕꯁꯦ ꯁꯤꯗ ꯖꯪꯅ ꯃꯥꯒꯤ ꯔꯥꯏꯠ ꯍꯦꯟ ꯕꯦꯡꯗ ꯍꯥꯏ ꯕꯦꯡ ꯑꯩꯅ ꯊꯝꯕ ꯂꯦꯇꯔ ꯑꯃꯗꯣ ꯑꯩꯒꯤ ꯐꯥꯗꯔ ꯏꯟꯂꯣꯗ ꯊꯥꯈ꯭ꯔꯣ ꯌꯥꯔꯦ ꯅꯦꯛꯁ ꯁꯤꯟꯗ ꯑꯩꯈꯣꯏꯅ ꯎꯏ ꯖꯪꯅ ꯁꯨꯝ ꯂꯝꯕꯤꯗ ꯍꯜꯂꯛꯄꯗꯨꯗ ꯃꯣꯏꯒꯤ ꯀ꯭ꯂꯥꯁꯀꯤ ꯅꯨꯄꯤ ꯑꯃꯅ ꯃꯉꯣꯟꯗ ꯄ꯭ꯔꯄꯣꯁ ꯇꯧꯏ ꯃꯥꯕꯨ ꯄꯥꯝꯃꯦ ꯍꯥꯏꯅ ꯑꯗꯨꯕꯨ ꯁꯤꯗ ꯖꯪꯅ ꯍꯥꯏ ꯑꯩ ꯁ꯭ꯀꯨꯜꯒꯤ ꯅꯨꯄꯤ ꯃꯆꯥꯒꯨꯝꯕꯗꯤ ꯗꯦꯠ ꯇꯧꯗꯦ ꯍꯥꯏꯅ ꯅꯨꯄꯤꯗꯨꯅ ꯍꯦꯛ ꯆꯠꯈꯤꯕꯩ ꯃꯇꯨꯡꯗ ꯁꯨꯃꯤꯃꯨꯛ ꯂꯥꯛꯑꯒ ꯃꯉꯣꯟꯗ ꯄ꯭ꯔꯄꯣꯁ ꯇꯧꯏ ꯁꯤꯗ ꯖꯪꯅ ꯍꯥꯏ ꯑꯩ ꯅꯪꯕꯨꯗꯤ ꯗꯦꯠ ꯁꯨꯛꯇꯧ ꯇꯧ ꯉꯝꯃꯣꯏ ꯍꯥꯏꯅ ꯍꯥꯏꯔꯝꯃꯒ ꯃꯐꯝꯗꯨꯗꯩ ꯆꯠꯈꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯤ ꯁꯨꯃꯤ ꯃꯥꯒꯤ ꯍꯦꯛ ꯃꯆꯥꯅꯨꯄꯤ ꯑꯣꯏꯕꯅꯤꯅ ꯍꯧꯖꯤꯛ ꯁꯨꯃꯤꯅ ꯍꯦꯛ ꯌꯨꯝ ꯍꯜꯂꯛꯄꯒ ꯃꯥꯒꯤ ꯃꯃꯥꯗꯁꯨ ꯁꯤꯒꯤ ꯃꯔꯝꯗ ꯄꯥꯎ ꯇꯝꯃꯤ ꯍꯥꯏꯗꯤ ꯃꯥꯅ ꯉꯁꯤ ꯗꯣꯡꯗ ꯄ꯭ꯔꯄꯣꯁ ꯇꯧꯔꯝꯃꯦ ꯍꯥꯏꯕꯁꯦ ꯁꯤꯗ ꯃꯥꯒꯤ ꯃꯃꯥꯗꯨꯅ ꯃꯉꯣꯟꯗ ꯁꯥꯎꯔꯒ ꯍꯥꯏ ꯅꯪꯅ ꯑꯇꯩ ꯅꯨꯄꯥꯗ ꯗꯦꯠ ꯇꯧꯔꯒꯁꯨ ꯗꯣꯡꯗꯗꯤ ꯁꯨꯛꯇꯧ ꯇꯧꯔꯣꯏꯗꯕꯅꯤ ꯍꯥꯏꯅ ꯅꯨꯡꯗꯥꯡ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯌꯦꯡꯕ ꯎꯏ ꯍꯣꯁꯄꯤꯇꯥꯜ ꯃꯐꯝꯗꯨꯗ ꯃꯥꯁꯨ ꯖꯪꯕꯨ ꯍꯥꯠꯄꯩ ꯂꯥꯛꯏ ꯑꯃ ꯀꯣꯃꯥꯗ ꯂꯩꯔꯤꯕ ꯕꯣꯗꯤ ꯑꯗꯣ ꯑꯗꯨꯕꯨ ꯃꯇꯝꯗꯨꯗ ꯖꯪ ꯍꯥꯏꯗꯤ ꯗꯣꯡ ꯃꯥꯁꯨ ꯀꯣꯃꯥꯗ ꯂꯩꯔꯨꯕꯗꯩ ꯍꯧꯒꯠꯂꯛꯏ ꯁꯤꯗ ꯌꯪꯗꯤ ꯏꯪꯉꯪꯉꯛꯈꯩ ꯀꯤꯔꯝꯃꯤ ꯖꯪꯅ ꯀꯣꯃꯥꯗ ꯂꯩꯔꯨꯔꯒ ꯁꯨꯃꯥꯏꯅ ꯐꯠ ꯂꯥꯎꯅ ꯍꯧꯒꯠꯂꯛꯄꯁꯤꯗ ꯃꯥꯁꯨ ꯏꯪꯉꯪꯉꯛꯈꯩ ꯃꯅꯤꯡꯗ ꯍꯜꯂꯝꯃꯤ ꯑꯗꯨꯕꯨ ꯈꯪꯍꯧꯗꯅ ꯃꯥꯁꯨ ꯇꯨꯔ ꯋꯥꯟꯊꯈꯤ ꯑꯃꯔꯣꯝꯗ ꯗꯣꯡꯁꯨ ꯒ꯭ꯌꯥꯟ ꯍꯦꯛ ꯇꯥꯔꯛꯄꯒ ꯃꯁꯥꯒꯤ ꯃꯌꯨꯝꯗ ꯍꯜꯂꯛꯏ ꯑꯗꯨꯒ ꯃꯥꯒꯤ ꯃꯄꯥ ꯀꯤꯝꯕꯨ ꯀꯣꯟꯖꯜꯂꯝꯃꯤ
ꯑꯗꯨꯕꯨ ꯃꯥꯒꯤ ꯃꯄꯥ ꯀꯤꯝꯅꯗꯤ ꯃꯥꯕꯨ ꯀꯅꯥꯅꯣ ꯍꯥꯏꯕꯁꯦ ꯃꯁꯛ ꯈꯪꯉꯝꯗꯦ꯫ ꯁꯤꯒꯤ ꯃꯔꯝꯅ ꯀꯤꯝꯅ ꯄꯨꯂꯤꯁꯇ ꯀꯣꯜ ꯇꯧꯒꯦ ꯇꯧꯏ꯫ ꯃꯇꯝꯗꯨꯗ ꯖꯪꯁꯨ ꯃꯐꯝꯗꯨꯗ ꯌꯧꯔꯛꯏ ꯑꯗꯨꯒ ꯊꯧꯗꯣꯛꯁꯦ ꯀꯃꯥꯏꯅ ꯊꯣꯛꯈꯤꯕꯅꯣ ꯍꯥꯏꯕꯗꯣ ꯖꯪꯅ ꯗꯣꯡꯒꯤ ꯃꯄꯥ ꯀꯤꯝꯗ ꯐꯖꯅ ꯋꯥꯔꯤꯁꯦ ꯂꯤꯔꯝꯃꯤ꯫ ꯑꯍꯥꯟꯕꯗꯗꯤ ꯀꯤꯝꯁꯨ ꯊꯥꯖꯔꯝꯗꯦ ꯑꯗꯨꯕꯨ ꯖꯪ ꯍꯥꯏꯗꯤ ꯗꯣꯡꯅ ꯂꯩꯔꯤꯕ ꯕꯣꯗꯤ ꯑꯁꯤꯒꯤ ꯃꯇꯧ ꯑꯁꯤ ꯎꯔꯒ ꯂꯥꯁꯇꯗꯤ ꯃꯥꯁꯨ ꯊꯥꯖꯔꯛꯏ ꯃꯥꯒꯤ ꯃꯆꯥꯅꯨꯄꯥꯗꯨꯅꯤ ꯍꯥꯏꯕꯁꯦ꯫ ꯁꯤꯗ ꯖꯪꯅ ꯍꯥꯏ ꯑꯩ ꯈꯪꯉꯤ ꯅꯪ ꯇꯁꯦꯡꯅ ꯁꯨꯃꯤꯕꯨ ꯄꯥꯝꯃꯦ ꯍꯥꯏꯕꯁꯦ꯫ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯃꯥꯒ ꯗꯦꯠ ꯇꯧꯅꯤꯡꯉꯒꯁꯨ ꯑꯩ ꯅꯪꯒꯤ ꯃꯇꯦꯡ ꯄꯥꯡꯕ ꯉꯝꯒꯅꯤ ꯑꯗꯨꯕꯨ ꯅꯪ ꯑꯩꯒꯤꯁꯨ ꯃꯇꯦꯡ ꯑꯃ ꯄꯥꯡꯕ ꯇꯥꯏ꯫ ꯅꯦꯛꯁ ꯗꯦꯗ ꯖꯪ ꯑꯃꯗꯤ ꯗꯣꯡ ꯃꯕꯥꯏꯅꯤꯁꯨ ꯃꯦꯁꯣꯒ ꯎꯅꯕꯩ ꯂꯥꯛꯏ ꯃꯣꯏꯒꯤ ꯔꯦꯁꯇꯨꯔꯦꯟꯗꯨꯗ꯫ ꯁꯤꯗ ꯃꯕꯥꯏꯅꯤ ꯇꯧꯔꯤꯕ ꯄ꯭ꯂꯥꯟꯗꯤ ꯍꯧꯖꯤꯛ ꯃꯕꯥꯏꯅꯤ ꯃꯁꯥ ꯃꯁꯥꯒꯤ ꯑꯁꯦꯡꯕ ꯕꯣꯗꯤꯗ ꯂꯥꯛꯑꯦ ꯍꯥꯏꯅ ꯃꯦꯁꯣꯒꯤ ꯃꯥꯡꯗ ꯑꯦꯛꯇꯤꯡ ꯇꯧꯁꯟꯅꯗꯣꯏ ꯑꯣꯏꯔꯝꯃꯤ꯫ ꯍꯧꯖꯤꯛ ꯗꯣꯡꯅ ꯃꯦꯁꯣꯒꯤ ꯃꯈꯨꯠ ꯄꯥꯏꯔ ꯍꯥꯏꯔꯝꯃꯤ ꯑꯩ ꯌꯥꯝꯅ ꯂꯥꯟꯈ꯭ꯔꯦ ꯃꯃꯥꯡꯗ ꯍꯥꯏꯅ꯫ ꯁꯤꯗ ꯃꯦꯁꯣꯅ ꯃꯥꯕꯨ ꯍꯦꯛ ꯉꯥꯛꯄꯤꯒꯦ ꯇꯧꯕꯒ ꯃꯇꯝꯗꯨꯗ ꯌꯪ ꯍꯣꯏꯁꯨ ꯃꯣꯏꯒꯤ ꯒꯨꯟꯗꯥ ꯄꯨꯔꯒ ꯃꯐꯝꯁꯤꯗ ꯌꯧꯔꯛꯏ ꯖꯪꯕꯨ ꯍꯥꯠꯄꯒꯤ꯫ ꯑꯗꯨꯕꯨ ꯗꯣꯡꯗꯤ ꯃꯥꯕꯨ ꯍꯥꯠꯄꯤꯒꯅꯨ ꯍꯥꯏꯅ ꯀꯞꯅ ꯍꯥꯏꯖꯔꯝꯃꯤ꯫ ꯁꯤꯗ ꯌꯪ ꯍꯣꯏꯗꯤ ꯏꯉꯛ ꯉꯛꯑꯝꯃꯤ ꯖꯪꯒꯤ ꯃꯇꯧꯁꯦ ꯎꯔꯒ꯫ ꯍꯧꯖꯤꯛ ꯖꯪꯅ ꯃꯕꯥꯏꯅꯤꯕꯨ ꯍꯥꯏꯗꯤ ꯗꯣꯡ ꯑꯃꯗꯤ ꯃꯦꯁꯣꯕꯨ ꯔꯨꯝ ꯑꯃꯁꯤꯗ ꯂꯣꯠꯂꯒ ꯂꯩꯌꯣꯅ ꯍꯥꯏꯔꯝꯃꯤ ꯑꯗꯨꯒ ꯖꯪ ꯃꯁꯥꯃꯛꯅ ꯌꯪ ꯍꯣꯏꯒ ꯐꯨꯅꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯍꯟꯗꯛꯇꯤ ꯌꯪ ꯍꯣꯏꯁꯨ ꯐꯨꯜ ꯄ꯭ꯂꯥꯟ ꯇꯧꯔꯒ ꯂꯥꯛꯏ ꯑꯗꯨꯅ ꯖꯪꯁꯨ ꯂꯥꯁꯇꯗꯤ ꯃꯣꯏ ꯃꯌꯥꯝꯒ ꯄꯥꯅꯕ ꯉꯝꯃꯛꯇꯗꯅ ꯌꯪ ꯍꯣꯏꯅ ꯃꯥꯕꯨ ꯐꯨꯕꯤꯔꯝꯃꯤ꯫ ꯃꯇꯝꯗꯨꯗ ꯃꯦꯁꯣ ꯊꯣꯛꯂꯛꯑꯒ ꯁꯤꯂꯤꯟꯗꯔꯗꯣ ꯂꯤꯛ ꯑꯣꯏꯍꯜꯂꯒ ꯌꯪ ꯍꯣꯏꯗ ꯙꯝꯀꯥ ꯇꯧꯗꯨꯅ ꯍꯥꯏ ꯅꯣꯏꯅ ꯀꯔꯤꯒꯨꯝꯕ ꯃꯥꯕꯨ ꯊꯥꯗꯣꯛꯇ꯭ꯔꯒꯗꯤ ꯅꯣꯏꯒ ꯄꯨꯜꯂꯞ ꯃꯐꯝꯁꯦ ꯃꯩ ꯊꯥꯗꯣꯛꯀꯅꯤ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯁꯤꯗ ꯌꯪ ꯍꯣꯏꯁꯨ ꯀꯤꯗꯅ ꯃꯐꯝꯗꯨꯗ ꯆꯦꯟꯈꯤ꯫ ꯅꯦꯛꯁ ꯁꯤꯟꯗ ꯑꯩꯈꯣꯏꯅ ꯎꯏ ꯖꯪꯒꯤ ꯐꯥꯗꯔ ꯏꯂꯣꯗꯨꯅ ꯃꯥꯒꯤ ꯃꯆꯥꯅꯨꯄꯤꯗ ꯖꯪꯅ ꯅꯍꯥꯟ ꯊꯥꯔꯛꯈꯤꯕ ꯂꯦꯇꯔꯗꯨ ꯌꯦꯡꯍꯜꯂꯤ꯫ ꯂꯦꯇꯔꯗꯨꯗ ꯖꯪꯅ ꯍꯥꯏꯔꯝꯃꯤ ꯆꯤꯌꯔꯃꯦꯟ ꯁꯔ ꯀꯔꯤꯒꯨꯝꯕ ꯁꯔꯅ ꯁꯤꯒꯤ ꯂꯦꯇꯔꯁꯤꯕꯨ ꯍꯦꯛ ꯄꯥꯕ ꯃꯇꯝꯗ ꯑꯩ ꯌꯪ ꯑꯃꯗꯤ ꯑꯩꯒꯤ ꯅꯨꯄꯤ ꯍꯣꯏꯒꯤ ꯂꯥꯡꯗ ꯊꯨꯔꯕꯅꯤ꯫ ꯁꯤꯗ ꯖꯪꯒꯤ ꯅꯨꯄꯤꯗꯨꯅ ꯍꯥꯏ ꯖꯪꯅ ꯀꯃꯥꯏꯅ ꯁꯤꯒꯤ ꯂꯦꯇꯔ ꯑꯁꯤꯕꯨ ꯏꯔꯤꯅꯣ ꯃꯥꯗꯤ ꯀꯣꯃꯥꯗ ꯂꯩꯔꯤꯗꯨꯗꯤ꯫ ꯃꯥꯒꯤ ꯃꯄꯥꯗꯨꯅ ꯍꯥꯏ ꯇꯥꯡꯗꯣ ꯐꯖꯅ ꯌꯦꯡꯉꯨ ꯁꯤ ꯂꯦꯇꯔ ꯑꯁꯦ ꯖꯪꯅ ꯑꯦꯛꯁꯤꯗꯦꯟ ꯇꯧꯗ꯭ꯔꯤꯉꯩ ꯃꯃꯥꯡꯗ ꯏꯔꯝꯕꯅꯤ꯫ ꯁꯤꯗ ꯖꯪꯒꯤ ꯅꯨꯄꯤꯗꯨꯅ ꯍꯥꯏ ꯑꯩꯗꯤ ꯌꯪꯒ ꯈꯪꯅꯔꯤꯗꯣ ꯖꯪꯅ ꯑꯦꯛꯁꯤꯗꯦꯟ ꯇꯧꯗ꯭ꯔꯤꯉꯩ ꯃꯃꯥꯡꯗꯅꯤ꯫ ꯁꯤ ꯍꯥꯏꯔꯒ ꯃꯥꯁꯨ ꯃꯁꯥꯒꯤ ꯂꯥꯡꯗꯨꯗ ꯊꯨꯔꯝꯃꯤ ꯍꯥꯏꯗꯤ ꯃꯥ ꯌꯪꯒ ꯈꯪꯅꯩ ꯍꯥꯏꯅ ꯍꯥꯏꯗꯣꯔꯛꯄꯗꯨꯗ ꯃꯥꯒꯤ ꯃꯄꯥꯗꯨꯅ ꯖꯪꯕꯨꯁꯨ ꯃꯐꯝꯁꯤꯗ ꯀꯧꯏ ꯎꯅꯕꯒꯤ꯫ ꯍꯧꯖꯤꯛ ꯖꯪ ꯃꯁꯥꯃꯛꯇꯤ ꯗꯥꯏꯔꯦꯛ ꯃꯣꯏꯒꯤ ꯃꯥꯡꯗ ꯆꯠꯄ ꯌꯥꯗꯕꯅꯤꯅ ꯃꯥꯅ ꯗꯣꯡꯕꯨ ꯑꯣꯏꯅ ꯃꯐꯝꯁꯤꯗ ꯊꯥꯔꯛꯑꯝꯃꯤ꯫ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯤ ꯃꯥ ꯍꯧꯖꯤꯛ ꯃꯁꯥꯒꯤ ꯕꯣꯗꯤ ꯑꯁꯦꯡꯕꯗ ꯂꯩꯇꯕꯅꯤꯅ ꯍꯧꯖꯤꯛ ꯗꯣꯡꯁꯨ ꯃꯐꯝꯗꯨꯗ ꯂꯥꯛꯏ ꯕ꯭ꯂꯨꯇꯨꯠ ꯑꯃ ꯍꯥꯞꯄꯒ ꯍꯥꯏꯗꯤ ꯁꯤꯗꯒꯤ ꯖꯪꯒ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯃꯥꯒꯤ ꯐꯥꯗꯔ ꯏꯂꯣꯒꯤ ꯄꯥꯎꯈꯨꯝꯁꯤꯡꯗꯣ ꯈꯨꯝꯕ ꯉꯝꯅꯕꯩ꯫ ꯑꯗꯨꯕꯨ ꯕ꯭ꯂꯨꯇꯨꯠ ꯑꯗꯨꯁꯨ ꯉꯥꯏꯍꯥꯛ ꯌꯥꯔꯝꯃꯒ ꯗꯤꯁꯀꯅꯦꯛ ꯑꯣꯏꯈꯤ꯫ ꯍꯧꯖꯤꯛꯇꯤ ꯗꯣꯡꯁꯨ ꯃꯊꯣꯟꯗ ꯉꯥꯏꯔꯝꯃꯤ ꯖꯪ ꯍꯣꯏꯒꯁꯨ ꯕ꯭ꯂꯨꯇꯨꯠꯇ ꯄꯥꯎ ꯐꯥꯎꯅꯕ ꯌꯥꯗ꯭ꯔꯕꯅꯤꯅ ꯍꯧꯖꯤꯛꯇꯤ ꯗꯣꯡ ꯃꯁꯥꯃꯛꯅ ꯗꯤꯁꯤꯖꯟ ꯂꯧꯔꯒ ꯃꯣꯏꯒꯤ ꯄꯥꯎꯈꯨꯝꯁꯤꯡꯗꯣ ꯈꯨꯝꯕ ꯇꯥꯏ꯫ ꯁꯤꯗ ꯗꯣꯡꯅ ꯍꯥꯏ ꯑꯩ ꯍꯣꯁꯄꯤꯇꯥꯜꯗꯒꯤ ꯔꯤꯀꯚꯔ ꯑꯣꯏꯕ ꯀꯨꯏꯗ꯭ꯔꯤ ꯍꯥꯏꯅ꯫ ꯍꯧꯖꯤꯛ ꯃꯥꯒꯤ ꯐꯥꯗꯔ ꯏꯂꯣꯗꯨꯅ ꯃꯥꯒꯤ ꯄ꯭ꯔꯣꯄꯔꯇꯤꯁꯤꯡꯗꯣ ꯖꯪꯒꯤ ꯃꯤꯡꯗ ꯂꯣꯏꯅ ꯄꯥꯟꯒꯦ ꯇꯧꯏ꯫ ꯑꯗꯨꯕꯨ ꯃꯇꯝꯗꯨꯗ ꯃꯥꯏ ꯃꯆꯥꯅꯨꯄꯤꯗꯨꯅ ꯍꯥꯏ ꯖꯪꯅꯁꯨ ꯑꯩꯈꯣꯏꯕꯨ ꯅꯝꯊꯥꯛ ꯇꯧꯔꯝꯃꯤ ꯃꯥꯒꯤ ꯅꯨꯄꯤ ꯑꯃꯗꯤ ꯃꯆꯥꯅꯨꯄꯤ ꯑꯃꯁꯨ ꯂꯩꯕꯅꯤ꯫ ꯁꯤꯗ ꯗꯣꯡꯅ ꯍꯥꯏ ꯑꯩꯁꯨ ꯑꯍꯥꯟꯕꯗ ꯈꯪꯉꯝꯗꯦ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤ ꯑꯃ ꯂꯩ ꯍꯥꯏꯕꯁꯦ ꯑꯩ ꯏꯁꯥꯃꯛꯁꯨ ꯈꯪꯕ ꯀꯨꯏꯗ꯭ꯔꯤ꯫ ꯑꯗꯨꯒ ꯃꯥꯅꯁꯨ ꯍꯥꯏ ꯑꯩ ꯑꯦꯛꯁꯤꯗꯦꯟ ꯇꯧꯔꯨꯕꯗꯒꯤ ꯍꯧꯖꯤꯛꯇꯤ ꯑꯩꯁꯨ ꯚꯥꯞ ꯇꯥꯔꯦ ꯁꯍꯔꯁꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨ ꯑꯣꯏꯔꯤꯕꯗꯤ ꯏꯁꯥꯒꯤ ꯐꯦꯃꯤꯂꯤꯁꯤꯡꯒ ꯅꯨꯡꯉꯥꯏꯅ ꯂꯩꯃꯤꯟꯅꯕ ꯐꯪꯕꯗꯨꯅꯤ ꯄꯩꯁꯥ ꯀꯥ ꯍꯦꯟꯅ ꯄꯥꯏꯗ꯭ꯔꯦ ꯍꯥꯏꯕꯒꯤ ꯗꯔꯀꯥꯔ ꯂꯩꯇꯦ꯫ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨ ꯑꯣꯏꯔꯤꯕꯗꯤ ꯑꯩꯈꯣꯏꯒꯤ ꯐꯦꯃꯤꯂꯤꯁꯤꯡꯒ ꯀꯌꯥꯝ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩ ꯍꯥꯏꯕꯗꯨꯅꯤ꯫ ꯍꯧꯖꯤꯛ ꯗꯣꯡꯅ ꯍꯥꯏ ꯑꯩ ꯍꯧꯖꯤꯛ ꯑꯩꯒꯤ ꯐꯦꯃꯤꯂꯤ ꯍꯣꯏꯒ ꯑꯣꯏꯅ ꯂꯩꯃꯤꯟꯅꯕ ꯄꯥꯝꯃꯦ ꯑꯩ ꯁꯔ ꯍꯣꯏꯒꯤ ꯄ꯭ꯔꯣꯄꯔꯇꯤꯗꯨꯁꯨ ꯀꯩꯁꯨꯝ ꯄꯥꯝꯗ꯭ꯔꯦ꯫ ꯁꯤ ꯍꯥꯏꯔꯝꯃꯒ ꯃꯥ ꯃꯐꯝꯗꯨꯗꯩ ꯆꯠꯈꯤ꯫ ꯗꯣꯡꯅ ꯍꯦꯛ ꯃꯄꯥꯟ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯖꯪꯅ ꯃꯥꯕꯨ ꯗꯥꯏꯔꯦꯛ ꯀꯣꯟꯖꯜꯂꯤ꯫ ꯖꯪꯁꯨ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ ꯗꯣꯡꯅ ꯂꯧꯔꯤꯕ ꯗꯤꯁꯤꯖꯟꯁꯤꯗ꯫ ꯑꯗꯨꯕꯨ ꯃꯇꯝꯗꯨꯗ ꯖꯪꯒꯤ ꯅꯨꯄꯤꯗꯨꯅ ꯖꯪꯕꯨ ꯍꯥꯠꯀꯦ ꯇꯧꯏ ꯀꯥꯔꯅ ꯊꯣꯝꯗꯨꯅ꯫ ꯑꯗꯨꯕꯨ ꯁꯤꯗ ꯖꯪꯅ ꯍꯦꯛ ꯀꯥꯔ ꯂꯥꯛꯄꯗꯣ ꯍꯦꯛ ꯎꯔꯒ ꯗꯣꯡꯕꯨ ꯐꯠ ꯂꯥꯎꯅ ꯏꯟꯊꯣꯛꯈꯤ꯫ ꯑꯗꯨꯒ ꯖꯪ ꯃꯁꯥꯃꯛꯇꯤ ꯀꯥꯔꯗꯨꯅ ꯊꯣꯝꯕꯗꯨꯗ ꯌꯥꯝ ꯊꯤꯅ ꯁꯣꯛꯑꯝꯃꯤ꯫ ꯃꯥꯕꯨ ꯑꯦꯝꯕꯨꯂꯦꯟꯁꯇ ꯄꯨꯈꯠꯂꯛꯄ ꯃꯇꯝꯗ ꯃꯥꯅ ꯕꯦꯡꯛꯗ ꯍꯥꯏꯔꯝꯃꯤ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤ ꯁꯨꯃꯤꯕꯨ ꯐꯖꯅ ꯌꯦꯡꯁꯤꯟꯕꯤꯌꯨ ꯍꯥꯏꯅ꯫ ꯍꯣꯁꯄꯤꯇꯥꯜ ꯃꯐꯝꯗꯨꯗ ꯃꯤꯁꯣ ꯑꯃꯗꯤ ꯃꯥꯏ ꯃꯆꯥꯅꯨꯄꯤ ꯁꯨꯃꯤꯁꯨ ꯃꯥꯒ ꯎꯅꯕꯩ ꯂꯥꯛꯏ꯫ ꯁꯤꯗ ꯖꯪꯅ ꯍꯥꯏꯔꯝꯃꯤ ꯁꯨꯃꯤ ꯑꯩ ꯅꯪꯒꯤ ꯐꯥꯗꯔꯅꯦ ꯑꯩꯕꯨ ꯋꯥꯔꯧꯒꯅꯨꯀꯣ ꯑꯩꯅ ꯁꯣꯏꯈꯤꯕꯩ ꯃꯔꯝꯅ ꯅꯣꯏꯒꯤꯗꯃꯛꯇ ꯑꯩꯅ ꯀꯩꯁꯨꯝ ꯃꯇꯦꯡ ꯄꯥꯡꯕ ꯉꯝꯈꯤꯗꯦ꯫ ꯁꯤ ꯍꯥꯏꯔꯝꯃꯒ ꯖꯪꯁꯨ ꯃꯐꯝꯗꯨꯗ ꯋꯥꯟꯗꯈꯤ꯫ ꯑꯗꯨꯒ ꯗꯣꯡꯁꯨ ꯅꯦꯛꯁ ꯁꯤꯟꯗ ꯗꯣꯡꯒꯤ ꯕꯣꯗꯤ ꯑꯗꯨꯕꯨ ꯑꯣꯄꯔꯦꯁꯟ ꯇꯧꯕꯩ ꯄꯨꯁꯜꯂꯝꯃꯤ꯫ ꯁꯤꯗ ꯑꯩꯈꯣꯏꯅ ꯎꯏ ꯑꯣꯄꯔꯦꯁꯟ ꯇꯧꯔꯤꯕ ꯅꯨꯄꯤꯗꯨꯁꯨ ꯑꯇꯩ ꯀꯅꯥꯝ ꯑꯣꯏꯔꯝꯗꯦ ꯑꯃ ꯔꯦꯁꯇꯨꯔꯦꯟꯒꯤ ꯑꯣꯅꯔ ꯅꯨꯄꯤꯗꯣ ꯑꯣꯏꯔꯝꯃꯤ꯫ ꯃꯥꯅ ꯖꯪꯗ ꯍꯥꯏꯔꯝꯃꯤ ꯅꯪ ꯍꯧꯖꯤꯛꯇꯤ ꯈꯪꯉꯕ ꯅꯪꯅ ꯃꯃꯥꯡꯗ ꯀꯩ ꯁꯣꯏꯈꯤ ꯍꯥꯏꯕꯁꯦ ꯅꯪꯅ ꯅꯁꯥꯒꯤ ꯐꯦꯃꯤꯂꯤ ꯑꯗꯨꯕꯨ ꯊꯥꯗꯣꯛꯇꯨꯅ ꯊꯝꯕꯤꯔꯝꯃꯤ꯫ ꯐꯔꯦ ꯍꯧꯖꯤꯛꯇꯤ ꯅꯪ ꯅꯁꯥꯒꯤ ꯅꯔꯥꯟꯁꯨ ꯈꯪꯉꯕꯅꯤꯅ꯫ ꯊꯥ 6ꯀꯤ ꯃꯇꯨꯡꯗ ꯑꯩꯈꯣꯏꯅ ꯎꯏ ꯍꯧꯖꯤꯛꯇꯤ ꯗꯣꯡꯁꯨ ꯃꯁꯥꯒꯤ ꯑꯁꯦꯡꯕ ꯕꯣꯗꯤꯗ ꯂꯩꯔꯝꯃꯤ꯫ ꯃꯥꯅ ꯍꯦꯛ ꯁ꯭ꯀꯨꯜ ꯀꯥꯔꯛꯄ ꯃꯇꯝꯗ ꯁ꯭ꯇꯨꯗꯦꯟꯠ ꯄꯨꯝꯅꯃꯛꯅ ꯃꯥꯕꯨ ꯔꯦꯁꯄꯦꯛ ꯇꯧꯔꯝꯃꯤ꯫ ꯑꯃꯔꯣꯝꯗ ꯁ꯭ꯇꯨꯗꯦꯟꯠ ꯅꯨꯄꯤꯁꯤꯡꯗꯨꯗꯤ ꯃꯥꯕꯨ ꯎꯔꯒ ꯉꯥꯎꯅꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯥꯗꯤ ꯃꯦꯁꯣꯒꯤ ꯕꯣꯏꯐ꯭ꯔꯦꯟ ꯑꯣꯏꯈꯤ ꯂꯩꯔꯝꯃꯤ꯫ ꯑꯃꯔꯣꯝꯗ ꯖꯪ ꯑꯃꯗꯤ ꯃꯦꯁꯣ ꯃꯕꯥꯏꯅꯤꯁꯨ ꯄꯨꯜꯂꯞ ꯂꯩꯃꯤꯟꯅꯔꯝꯃꯤ ꯑꯗꯨꯒ ꯃꯣꯏꯒꯤ ꯑꯆꯧꯕ ꯔꯦꯁꯇꯨꯔꯦꯟꯠ ꯑꯃꯁꯨ ꯌꯥꯝ ꯆꯥꯎꯅ ꯍꯥꯡꯉꯝꯃꯤ꯫ ꯃꯐꯝꯗꯨꯗ ꯕꯦꯡꯛ ꯑꯃꯗꯤ ꯗꯣꯡꯒꯤ ꯃꯄꯥ ꯀꯤꯝꯁꯨ ꯊꯕꯛ ꯇꯧꯃꯤꯟꯅꯔꯝꯃꯤ ꯃꯣꯏꯒ ꯄꯨꯜꯂꯞ꯫ ꯃꯇꯝꯗꯨꯗ ꯗꯣꯡ ꯑꯃꯗꯤ ꯁꯨꯃꯤꯁꯨ ꯁ꯭ꯀꯨꯜꯗꯩ ꯍꯜꯂꯛꯏ꯫ ꯍꯧꯖꯤꯛꯇꯤ ꯃꯣꯏ ꯄꯨꯜꯂꯞ ꯃꯐꯝꯁꯤꯗ ꯂꯩꯃꯤꯟꯅꯔꯝꯃꯤ꯫ ꯑꯗꯨꯒ ꯁ꯭ꯋꯥꯏꯗ
फिल्म असे हैप्पी एंडिंग ओइखि करिगुम्बा दुमना वारिसि नुंगाय खलगदि लाइक एंड कमेंट तबियो चैनल सिबु सपोर्ट तबियो ओइना अदुगा मथंगी अनौबो वीडियो लाखो मतुमदसु थुना फंगनबगी सब्सक्राइब अमदि बेल आइकन ऑन तबियो थैंक यू वेरी मच फॉर वाचिंग सी यू सून